ꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤꯗꯃꯛ ꯍꯥꯞꯆꯔꯤꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯝꯕꯥꯜꯅ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯙꯤꯔꯦꯟꯗꯨ ꯁꯝꯕꯜꯂꯩ ꯃꯈꯣꯡꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯊꯝꯕꯥꯜꯅ ꯍꯪꯂꯛꯏ, "ꯏꯃꯥꯒꯤ ꯙꯤꯔꯦꯟ, ꯅꯪꯗꯤ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯗꯤ ꯀꯩꯗꯧꯔꯦ? ꯍꯌꯦꯡ ꯆꯠꯇꯧꯔꯕꯅꯤꯅ ꯅꯃꯥꯟꯅꯕꯁꯤꯡ ꯎꯅꯔꯝꯒꯅꯤꯗꯅ ꯅꯪꯕꯨ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯒ ꯁꯤꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯆꯥꯕꯣ?" ꯙꯤꯔꯦꯟ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯌꯦꯡꯂꯒ, "ꯏꯃꯥ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ? ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯀꯅꯥꯅ ꯆꯥꯅꯕ ꯉꯥꯅꯣ ꯏꯃꯥꯅ ꯉꯥ ꯂꯩꯔꯨꯗꯣꯏꯁꯤꯕꯣ? ꯍꯩꯃꯥ, ꯅꯪ ꯄꯥꯕꯨꯡꯅ ꯂꯩꯔꯨꯆꯣꯅ ꯍꯥꯏꯕꯅꯤ, ꯂꯩꯗꯕ ꯌꯥꯔꯣꯏꯅꯦ." "ꯉꯥꯒ ꯂꯥꯏꯔꯤ ꯏꯃꯥ, ꯑꯩ ꯕꯤ.ꯑꯦ ꯇꯝꯕꯁꯦ ꯇꯣꯛꯂꯒꯦ꯫ ꯇꯝꯗ꯭ꯔꯁꯨ ꯌꯥꯕ ꯕꯤ.ꯑꯦꯗꯨꯕꯨ ꯄꯥꯕꯨꯡ ꯕꯤꯅꯣꯠ ꯍꯣꯏꯗ ꯂꯩꯔꯒ ꯕꯤ.ꯑꯦ ꯇꯝꯕꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯤ꯫ ꯏꯃꯥ, ꯃꯆꯥꯅꯨꯄꯤꯅꯤꯅ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯍꯧꯔꯤꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯅ ꯂꯨꯗ꯭ꯔꯤꯕ, ꯏꯀꯥꯏ ꯏꯀꯤꯅ ꯈꯪꯗ꯭ꯔꯤꯕ ꯃꯣꯏꯗ ꯂꯩꯕꯗꯣ ꯑꯩ ꯍꯩꯅꯗꯧ ꯃꯥꯟꯗꯦꯕ꯫ ꯂꯩꯁꯥꯕꯤ ꯑꯁꯤꯒꯤ ꯃꯌꯨꯝꯗꯨꯗ ꯂꯩꯕꯗꯤ ꯑꯩ ꯇꯜꯂꯤꯀꯣ ꯏꯃꯥ꯫ ꯅꯨꯄꯤ ꯏꯃꯥꯅ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯌꯥꯝ ꯂꯨꯗꯦꯕ." ꯊꯝꯕꯥꯜꯁꯨ ꯕꯤꯅꯥꯄꯅꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯈꯔ ꯍꯩꯅꯗꯕꯒ ꯃꯆꯥꯅꯨꯄꯥꯅ ꯆꯠꯅꯤꯡꯗꯕꯒ ꯃꯄꯥ ꯆꯥꯅꯔꯕꯗꯨꯗꯗꯤ ꯊꯝꯕꯥꯜꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯊꯣꯛꯑꯦꯅ ꯂꯥꯛꯆ ꯁꯥꯔꯤꯅꯣꯅꯦ? ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯤꯟꯗꯧꯕ ꯂꯩꯔꯕ ꯏꯆꯥꯁꯤꯕꯨ ꯃꯄꯥ ꯃꯆꯥꯅ ꯃꯊꯧ ꯑꯃ ꯍꯦꯛ ꯑꯣꯏꯅ ꯂꯧꯕꯅꯦꯅ ꯍꯦꯛꯇ ꯂꯥꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯨ ꯎꯕꯗꯅꯦ ꯏꯃꯥꯁꯨ ꯇꯟꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯁꯦ ꯌꯥꯝꯅꯁꯨ ꯏꯀꯥꯏ ꯈꯪꯗꯕ ꯃꯥꯜꯂꯤ꯫ ꯅꯪꯅ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯂꯩꯔꯨꯗꯣꯔꯤꯁꯤꯁꯨ ꯏꯃꯥ ꯌꯥꯝ ꯇꯟꯗꯧꯔꯤ ꯏꯕꯨꯡꯉꯣ꯫ ꯃꯁꯤꯗ ꯅꯄꯥ ꯑꯁꯤꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯝꯂꯒ ꯕꯤ.ꯑꯦ ꯇꯝꯍꯟꯗꯧꯔꯤꯅꯦꯌꯦ ꯃꯆꯥꯁꯤꯕꯨ꯫ ꯃꯥꯅ ꯊꯣꯛꯄ ꯇꯧꯔꯁꯅꯨ, ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯤ꯫ ꯃꯆꯥꯅꯨꯄꯤ ꯁꯛꯇꯥ ꯑꯁꯤꯒ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤꯗꯤ ꯈꯪꯕ ꯅꯠꯄꯣꯠꯇꯦꯃ." "ꯏꯃꯥ, ꯑꯩ ꯆꯠꯂꯔꯣꯏꯒꯦꯕ꯫ ꯄꯥꯕꯨꯡꯗ ꯏꯃꯥꯅ ꯈꯔ ꯍꯥꯏꯅꯕꯤꯌꯨ꯫ ꯕꯤ.ꯑꯦ ꯇꯝꯕꯁꯤ ꯇꯣꯛꯂꯒ ꯄꯥꯕꯨꯡꯒꯤ ꯀꯔꯕꯥꯔꯁꯤꯗ ꯅꯆꯥ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯏꯃꯥ." ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯪ ꯄꯥꯕꯨꯡꯅ ꯀꯩꯁꯨ ꯌꯥꯔꯛꯂꯣꯏꯗ꯫ ꯅꯪ ꯄꯥꯕꯨꯡꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛꯇ ꯀꯅꯥꯅ ꯌꯦꯠꯂꯨꯕ ꯉꯝꯗꯣꯏꯅꯣ? ꯄꯥꯕꯨꯡ ꯕꯤꯅꯣꯠꯀꯤ ꯌꯨꯝꯗ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯤ꯫ ꯄꯥꯕꯨꯡ ꯕꯤꯅꯣꯠ ꯀꯨꯃꯥꯔꯅ ꯃꯄꯥꯟꯂꯣꯝꯗ ꯆꯠꯊꯣꯛꯈ꯭ꯔꯒ ꯃꯆꯥꯅꯨꯄꯤꯁꯤꯒ ꯑꯩꯒꯇ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯍꯧꯗꯣꯏꯅꯣ? ꯑꯩ ꯌꯥꯝ ꯇꯜꯂꯤꯀꯣ ꯏꯃꯥ." "ꯏꯕꯨꯡꯉꯣ, ꯃꯇꯝ ꯈꯔꯗꯤ ꯂꯩꯊꯣꯛꯎꯔꯣ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯒꯅꯅꯦ ꯌꯨꯝꯗꯒꯤ ꯆꯠꯄ ꯍꯥꯏꯗꯨꯅꯤ꯫ ꯕꯁ ꯇꯣꯡꯂꯒ ꯆꯠꯂꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯪ ꯄꯥꯕꯨꯡꯒꯤ ꯃꯥ ꯌꯦꯡꯂꯒ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯨꯔꯣ." ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯙꯤꯔꯦꯟ ꯇꯞꯅ ꯈꯟꯊꯔꯒ ꯍꯥꯏꯔꯛꯏ, "ꯑꯍꯣꯏ ꯏꯃꯥ, ꯄꯥꯕꯨꯡꯒꯤ ꯃꯥ ꯌꯦꯡꯕ ꯑꯣꯏꯅ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯄꯥꯕꯨꯡ ꯕꯤꯅꯣꯠꯀꯤꯗ ꯂꯩꯔꯨꯔꯒꯦ." "ꯍꯣꯏ ꯍꯣꯏ, ꯃꯇꯝ ꯈꯔꯗꯤ ꯍꯦꯛ ꯂꯩꯊꯣꯛꯂꯨꯔꯣ꯫ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅꯅꯦ ꯌꯨꯝꯁꯤꯗ ꯀꯣꯛ ꯍꯦꯛ ꯍꯜꯂꯛꯑꯣ ꯏꯆꯥꯁꯤꯗꯤ." "ꯍꯣꯏ ꯏꯃꯥ." "ꯑꯗꯨꯗꯤꯅꯦ ꯏꯃꯥꯁꯨ ꯉꯥ ꯂꯩꯔꯨꯈꯤꯒꯦ꯫ ꯅꯪꯁꯨ ꯄꯪꯊꯦꯡ ꯊꯦꯡꯂꯛꯀꯅꯨꯀꯣ꯫ ꯅꯃꯥꯟꯅꯕꯁꯤꯡ ꯎꯅꯔꯝꯂꯒ ꯁꯠ ꯍꯦꯛ ꯍꯜꯂꯛꯎ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜꯁꯨ ꯀꯩꯊꯦꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯙꯤꯔꯦꯟꯁꯨ ꯁꯨꯕꯣꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯈꯤꯕ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯊꯣꯡꯒꯥꯟ ꯃꯌꯥꯒꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯃꯈꯣꯡꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯙꯤꯔꯦꯟꯒ ꯀꯨꯁꯨꯝꯂꯩꯒꯗꯨ ꯋꯥꯔꯤ ꯁꯥꯔꯤ꯫ "ꯀꯨꯁꯨꯝꯂꯩ, ꯑꯩ ꯍꯌꯦꯡ ꯆꯠꯄ ꯇꯥꯔꯤ." ꯀꯨꯁꯨꯝꯂꯩꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯆꯠꯄꯤꯔꯨꯔꯣ." ꯀꯨꯁꯨꯝꯂꯩꯗꯨ ꯈꯨꯝꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯙꯤꯔꯦꯟ ꯆꯠꯀꯅꯤ ꯈꯜꯂꯨꯕꯗ ꯃꯕꯨꯛꯅꯤꯡꯗꯤ ꯁꯥꯊꯤꯅ ꯅꯨꯡꯁꯤꯔꯦ꯫ ꯀꯔꯝꯅꯁꯨ ꯅꯨꯡꯁꯤꯔꯣꯏ, ꯃꯈꯣꯏ ꯄꯨꯟꯅ ꯈꯨꯟꯗꯨꯗ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯖꯔꯛꯄꯅꯤ꯫ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯨꯟꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯔꯛꯄ ꯂꯩꯁꯥ ꯄꯥꯈꯪ ꯐꯥꯔꯛꯂ ꯃꯇꯝꯁꯤꯗꯁꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯅꯔꯛꯇꯦ꯫ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯗꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ, ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯃꯤꯟꯅꯩ, ꯆꯥꯃꯤꯟꯅꯩ ꯊꯛꯃꯤꯟꯅꯩ, ꯋꯥꯔꯦ ꯋꯥꯃꯤꯟꯅꯩ, ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅ ꯌꯥꯝ ꯆꯥꯟꯅꯅ ꯂꯣꯏꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯙꯤꯔꯦꯟꯗꯨ ꯆꯠꯈꯤꯒꯗꯧꯔꯦ꯫ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯇꯥꯝꯅꯈꯤꯗꯧꯔꯦ, ꯂꯥꯞꯅꯈꯤꯗꯧꯔꯦ꯫ ꯃꯁꯤ ꯈꯜꯂꯨꯕꯗ ꯀꯨꯁꯨꯝꯂꯩꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯃꯤꯒꯤꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯆꯠꯄꯅꯤ꯫ ꯃꯥꯅ ꯆꯠꯈꯤꯅꯣ ꯍꯥꯏꯅ ꯈꯥꯝꯂꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯑꯗꯨꯝ ꯂꯥꯞꯅꯈꯤꯗꯧꯔꯦ꯫ ꯃꯇꯝꯒꯤ ꯏꯆꯦꯟꯁꯤ ꯀꯟꯗ꯭ꯔꯥ? ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯦꯟ ꯃꯥꯅ ꯆꯦꯟꯊꯕ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯇꯥꯎꯊꯈꯤꯕ ꯇꯥꯕꯅꯤ ꯏꯆꯦꯟ ꯃꯥꯒꯤ ꯏꯔꯩꯕꯨ꯫ ꯅꯪ ꯑꯩꯅ ꯊꯤꯡꯕ ꯏꯇꯤꯛꯂꯥ?
ꯙꯤꯔꯦꯟꯗ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯨꯁꯨꯝ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯣ ꯅꯪ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩꯅ ꯕꯤ.ꯑꯦ ꯇꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯀꯨꯁꯨꯝ ꯂꯩ ꯍꯟꯗꯛꯁꯨ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯍꯣꯏ, ꯑꯩ ꯉꯥꯏꯖꯔꯝꯒꯦ꯫ ꯙꯤꯔꯦꯟꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯏꯝꯐꯥꯜꯗ ꯂꯩꯔꯤꯉꯩꯗ ꯅꯪ ꯑꯇꯣꯞꯄ ꯂꯥꯏꯕꯛ ꯐꯕ ꯈꯣꯏꯃꯨ ꯀꯅꯥꯒ ꯅꯨꯡꯁꯤ ꯆꯤꯂꯣꯛꯅꯔꯝꯒꯅꯨ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯔꯤꯛꯇꯕꯨ ꯏꯈꯧ ꯂꯥꯡꯖꯔꯤꯕ, ꯅꯪꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯉꯥꯎꯆꯠꯅꯔꯤꯕ, ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯩꯔꯥꯡ ꯅꯪꯒꯤ ꯂꯩꯈꯣꯡꯇꯕꯨ ꯁꯣꯝꯖꯔꯛꯄ, ꯅꯪꯇꯕꯨ ꯁꯦꯟꯅꯖꯕ ꯋꯥꯖꯔꯕ ꯈ꯭ꯋꯥꯡꯖꯤꯡꯕ ꯈꯣꯏꯃꯨ ꯑꯩꯒꯤꯗꯃꯛꯇ ꯅꯨꯡꯁꯤ ꯂꯩꯍꯤꯗꯣ ꯑꯇꯣꯞꯄ ꯈꯣꯏꯃꯨ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗ ꯂꯨꯅ ꯆꯦꯠꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯝꯃꯨ꯫ ꯂꯩꯔꯥꯡ ꯅꯪꯒꯤ ꯂꯩꯍꯤꯗꯕꯨ ꯁꯪꯖꯕ ꯈꯣꯏꯃꯨꯗꯣ ꯑꯩꯇ ꯑꯣꯏꯖꯒꯦ꯫ ꯀꯨꯁꯨꯝ ꯂꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯃꯥꯏꯊꯦꯝꯕ, ꯂꯩꯔꯥꯡ ꯑꯣꯏꯕꯤ ꯑꯩꯅ ꯐꯨꯒꯥꯏꯅ ꯂꯩꯁꯥ ꯇꯝꯖꯕꯗꯤ ꯑꯇꯣꯞꯄ ꯈꯣꯏꯃꯨ ꯀꯅꯥꯒꯤ ꯅꯠꯇꯦ꯫ ꯂꯩꯔꯥꯡ ꯑꯩꯒꯤ ꯂꯩꯍꯤꯁꯦ ꯑꯇꯣꯞꯄ ꯈꯣꯏꯃꯨ ꯀꯌꯥ ꯄꯥꯏꯔꯛꯇꯨꯅꯁꯨ ꯂꯩꯔꯥꯡ ꯂꯩꯀꯥꯗ ꯈꯣꯏꯃꯨ ꯑꯣꯏꯕ ꯅꯪꯇꯒꯤꯅꯤ, ꯅꯪꯇꯒꯤ ꯈꯣꯏꯃꯨ ꯑꯣꯏꯕ꯫ ꯅꯪꯇꯅ ꯂꯩꯔꯥꯡ ꯑꯩꯒꯤ ꯃꯄꯨ ꯑꯣꯏꯕꯤꯌꯨ꯫ ꯂꯝꯗꯝ ꯇꯥꯝꯅ ꯁꯛꯀꯞ ꯇꯣꯏꯅ ꯄꯥꯏꯈ꯭ꯔꯕꯁꯨ ꯂꯩꯔꯥꯡ ꯑꯣꯏꯕꯤ ꯑꯩꯅ ꯈꯣꯏꯃꯨ ꯑꯣꯏꯕ ꯅꯪꯕꯨꯗꯤ ꯃꯤꯀꯨꯞ ꯀꯥꯡꯗ ꯅꯪꯒꯤ ꯃꯥꯏꯀꯩꯇꯕꯨ ꯉꯥꯏꯖꯔꯝꯒꯦ꯫ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯂꯩꯀꯣꯜꯗ ꯁꯥꯠꯆꯔꯤꯕꯤ ꯂꯩꯔꯥꯡ ꯑꯩꯒꯤ ꯃꯄꯨꯗꯤ ꯅꯪꯇꯅ ꯑꯣꯏꯕꯤꯌꯨ꯫ ꯇꯠꯇꯅ ꯂꯩꯈꯣꯡ ꯁꯣꯝꯕꯤꯗꯨꯅ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯂꯩꯀꯣꯜꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯤꯗꯨꯅ ꯂꯩꯔꯥꯡ ꯑꯩꯒꯤ ꯂꯩꯍꯤꯕꯨ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯄꯤꯌꯨ꯫ ꯅꯪꯇꯅꯤ ꯂꯩꯀꯣꯜꯁꯤꯒꯤ ꯃꯄꯨ꯫ ꯙꯤꯔꯦꯟꯗꯣ ꯀꯨꯁꯨꯝꯂꯩꯒꯤ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯦ ꯅꯪꯒꯤ ꯂꯩꯀꯣꯜꯁꯤꯒꯤ ꯃꯄꯨꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯥꯡ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯁꯛꯀꯞ ꯇꯣꯏꯅ ꯄꯥꯏꯔꯨꯔꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯥꯡ ꯑꯣꯏꯕꯤ ꯅꯪꯒꯤ ꯂꯩꯀꯣꯜꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯛꯈꯤꯅꯤ꯫ ꯂꯩꯔꯥꯡ ꯅꯪꯒꯤ ꯂꯩꯍꯤ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯂꯛꯈꯤꯅꯤ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯇꯝ ꯈꯔꯗꯤ ꯂꯥꯞꯅꯕ ꯇꯥꯔꯤ꯫ ꯃꯇꯝꯗꯣ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯛꯈꯤꯅꯤ꯫ ꯀꯨꯁꯨꯝꯂꯩ ꯙꯤꯔꯦꯟꯅ ꯄꯥꯏꯁꯤꯜꯂꯤꯕ ꯃꯈꯨꯠꯇꯨ ꯇꯞꯅ ꯁꯠꯇꯣꯛꯏ꯫ ꯑꯗꯨꯒ ꯙꯤꯔꯦꯟꯗ ꯇꯞꯂꯤ ꯇꯞꯂꯤ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯆꯠꯄꯤꯔꯨꯔꯣ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯥꯏꯊꯦꯝꯕ, ꯇꯥꯝꯂꯕ ꯈꯨꯡꯒꯪꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯅꯪꯇꯕꯨ ꯉꯥꯏꯖꯍꯧꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨꯀꯣ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯑꯩ ꯀꯥꯎꯔꯣꯏ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯇꯕꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯀꯨꯁꯨꯝꯂꯩꯗꯣ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯍꯧꯔꯤꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤꯗꯨꯗꯒꯤ ꯃꯁꯥ ꯑꯃ ꯆꯤꯡꯊꯔꯒ ꯑꯃꯝꯕꯗꯨꯗ ꯉꯧꯔꯨꯅꯅ ꯁꯥꯠꯂꯤꯕ ꯃꯅꯝꯅ ꯂꯩꯀꯥꯏ ꯄꯜꯂꯥꯜꯂꯕꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯨ ꯍꯦꯛꯂꯒ ꯂꯩꯍꯥꯎ ꯃꯅꯥ ꯑꯃꯗ ꯌꯣꯝꯂꯒ ꯙꯤꯔꯦꯟꯗ ꯄꯤꯔꯛꯏ꯫ ꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯕ ꯂꯩꯍꯥꯎꯁꯦ ꯄꯨꯕꯤꯈꯣ꯫ ꯑꯩꯃꯛꯅꯤ ꯈꯟꯅ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯕꯤꯌꯨ꯫ ꯂꯩꯍꯥꯎ ꯂꯩꯔꯦꯟꯁꯤꯗ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯁꯨ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ꯫ ꯕꯤ.ꯑꯦ ꯇꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯍꯥꯎꯁꯦ ꯅꯅꯥꯛꯇ ꯊꯝꯕꯤꯗꯨꯅ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯕꯤꯌꯨ꯫ ꯙꯤꯔꯦꯟꯁꯨ ꯃꯣꯃꯣꯟ ꯇꯧꯅ ꯀꯨꯁꯨꯝꯂꯩꯒꯤ ꯃꯈꯨꯠꯇꯒꯤ ꯂꯩꯍꯥꯎꯗꯨ ꯂꯧꯔꯒ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯍꯥꯎ ꯂꯩꯔꯦꯟꯁꯦ ꯅꯪꯃꯛꯅꯤ ꯈꯟꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯒꯅꯤ꯫ ꯅꯪꯅ ꯏꯐꯝꯗ ꯈꯨꯗꯣꯜ ꯇꯝꯂꯛꯈꯤꯕ ꯇꯈꯦꯜꯂꯩꯅꯥꯆꯣꯝ ꯑꯃꯗꯤ ꯀꯕꯣꯛ ꯂꯩꯅꯥꯆꯣꯝ ꯉꯁꯤꯁꯨ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯂꯤ꯫ ꯂꯩꯅꯥꯁꯨ ꯀꯦꯜꯍꯟꯗꯦ, ꯂꯩꯃꯟꯁꯨ ꯆꯜꯍꯟꯗꯦ, ꯂꯩꯅꯝꯁꯨ ꯃꯥꯡꯍꯟꯗꯦ, ꯃꯄꯣꯞ ꯀꯥꯏꯍꯟꯗ ꯅꯪꯃꯛꯅꯤ ꯈꯟꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ꯫ ꯂꯩꯍꯥꯎꯁꯤꯁꯨ ꯂꯩꯅꯝ ꯐꯥꯎꯕ ꯃꯥꯡꯍꯟꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯖꯒꯦ꯫ ꯂꯩꯅꯥꯁꯨ ꯀꯦꯜꯍꯜꯂꯣꯏ, ꯂꯩꯃꯟꯁꯨ ꯆꯜꯍꯜꯂꯣꯏ, ꯂꯩꯅꯝꯁꯨ ꯃꯥꯡꯍꯜꯂꯣꯏ, ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯑꯗꯨꯝ ꯂꯩꯍꯟꯒꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯙꯤꯔꯦꯟꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯂꯩꯍꯥꯎꯗꯨ ꯅꯥꯇꯣꯟ ꯃꯌꯥꯗ ꯊꯥꯡꯖꯤꯜꯂꯒ ꯅꯨꯡꯁꯤꯅ ꯃꯅꯝ ꯅꯝꯃꯤ꯫ ꯀꯨꯁꯨꯝꯂꯩꯁꯨ ꯙꯤꯔꯦꯟꯗ ꯃꯣꯃꯣꯟ ꯇꯧꯅ ꯌꯦꯡꯉꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯇꯝ ꯈꯔ ꯂꯥꯞꯅꯒꯗꯧꯔꯤ꯫ ꯙꯤꯔꯦꯟꯁꯨ ꯏꯝꯐꯥꯜꯗ ꯕꯤ.ꯑꯦ ꯇꯝꯕ ꯆꯠꯈ꯭ꯔꯦ꯫ ꯀꯨꯁꯨꯝꯂꯩꯁꯨ ꯇꯥꯝꯍꯧꯔꯕ ꯈꯨꯡꯒꯪꯗꯨꯗ ꯙꯤꯔꯦꯟꯅ ꯕꯤ.ꯑꯦ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗꯨ ꯉꯥꯏꯍꯧꯔꯤ꯫ ꯙꯤꯔꯦꯟꯁꯨ ꯕꯤꯅꯥꯄꯅꯤꯅ ꯇꯝꯂꯤꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯍꯜꯂꯝꯃꯤ꯫ ꯕꯤꯅꯣꯗ ꯀꯨꯃꯥꯔꯅ ꯁꯦꯟ ꯄꯤꯔꯒ ꯊꯝꯂꯤꯕ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯙꯤꯔꯦꯟꯒ ꯕꯤꯅꯥꯄꯅꯤꯒꯗꯨ ꯖꯤꯞꯇ ꯍꯥꯞꯂꯒ ꯅꯨꯡꯇꯤꯒꯤ ꯊꯤꯜꯂꯤ꯫ ꯕꯤꯅꯥꯄꯅꯤꯗꯤ ꯙꯤꯔꯦꯟꯒ ꯄꯨꯟꯅ ꯕꯤ.ꯑꯦ ꯇꯝꯃꯤꯟꯅꯕ ꯐꯪꯕꯁꯤꯗ ꯌꯥꯝ ꯍꯔꯥꯎꯖꯩ꯫ ꯕꯤꯅꯥꯄꯅꯤꯅ ꯙꯤꯔꯦꯟꯕꯨ ꯌꯥꯝ ꯄꯥꯝꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯕꯤ.ꯑꯦ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯂꯨꯍꯣꯡꯅꯕ ꯒꯧꯔꯁ꯭ꯌꯥꯝꯒ ꯕꯤꯅꯣꯗ ꯀꯨꯃꯥꯔꯒꯅꯁꯨ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯋꯥꯐꯝꯁꯤ ꯙꯤꯔꯦꯟꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯕꯤꯅꯥꯄꯅꯤꯒ ꯅꯨꯡꯇꯤꯒꯤ ꯃꯍꯩ ꯇꯝꯕ ꯆꯠꯃꯤꯟꯅꯕ ꯑꯃꯗꯤ ꯕꯤꯅꯥꯄꯅꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯙꯤꯔꯦꯟꯅ ꯌꯥꯝ ꯍꯩꯅꯗꯦ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯙꯤꯔꯦꯟꯅ ꯕꯤꯅꯥꯄꯅꯤꯒꯤ ꯅꯥꯛꯇꯒꯤ
ꯂꯥꯞꯅ ꯂꯩꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯕꯤꯅꯥꯄꯅꯤꯗꯤ ꯙꯤꯔꯦꯟꯒꯤ ꯃꯅꯥꯛꯇ ꯅꯛꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯩ꯫ ꯋꯥꯛꯆꯤꯡ ꯊꯥ ꯁꯤꯈ꯭ꯔꯦ, ꯐꯥꯏꯔꯦꯟ ꯊꯥ ꯄꯥꯟꯈꯠꯂꯛꯂꯦ꯫ ꯐꯥꯏꯔꯦꯟꯒꯤ 9ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯀꯨꯁꯨꯝꯂꯩꯒ ꯁꯤꯡꯒꯥꯔꯩꯒ ꯇꯝꯐꯥꯒꯗꯨ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯃꯈꯨꯠꯇ ꯁꯅꯥꯕꯨꯜ ꯑꯃꯃꯝ ꯄꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ꯫ ꯍꯌꯦꯡꯗꯤ ꯐꯥꯏꯔꯦꯟꯒꯤ 5ꯅꯤ ꯄꯥꯟꯕ ꯄꯟꯆꯝꯅꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯀꯨꯁꯨꯝꯂꯩꯗꯨ ꯙꯤꯔꯦꯟꯒ ꯉꯔꯣꯛ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯕ ꯆꯠꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯁꯨꯝꯂꯩꯅ ꯙꯤꯔꯦꯟ ꯎꯕ ꯐꯪꯈꯤꯗꯕ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯀꯨꯁꯨꯝꯗꯤ ꯙꯤꯔꯦꯟꯒ ꯋꯥꯔꯣꯛ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯕ ꯆꯠꯃꯤꯟꯅꯔꯔꯣꯏ ꯈꯜꯂꯨꯕꯗ ꯀꯨꯁꯨꯝꯂꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕꯗꯨ ꯃꯁꯥꯗꯣ ꯍꯩꯅꯤꯡꯕ ꯍꯔꯥꯎꯕ ꯏꯁꯨꯛ ꯁꯨꯛꯊꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯄꯨꯈ꯭ꯔꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯁꯤ ꯙꯤꯔꯦꯟꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯅꯨꯡꯇꯤꯒꯤ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯙꯤꯔꯦꯟꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯃꯥꯕꯨ ꯉꯥꯏꯔꯝꯗꯕꯁꯤ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯙꯤꯔꯦꯟꯕꯨ ꯎꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯀꯨꯁꯨꯝꯂꯩ ꯃꯁꯥꯗꯨ ꯏꯇꯟ ꯇꯟꯊꯔꯛꯂꯦ, ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯨ ꯐꯨꯡꯕꯪꯅꯔꯦ꯫ ꯁꯤꯡꯒꯥꯔꯩꯒ ꯇꯝꯐꯥꯒꯁꯨ ꯀꯨꯁꯨꯝꯂꯩꯒ ꯊꯣꯡꯒ꯭ꯔꯥ ꯃꯈꯣꯡꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ꯫ ꯁꯤꯡꯒꯥꯔꯩꯗꯨ ꯀꯨꯁꯨꯝꯗ ꯑꯣꯟꯁꯤꯜꯂꯒ, "ꯀꯨꯁꯨꯝꯂꯩ, ꯍꯌꯦꯡꯗꯤ ꯐꯩꯔꯦꯟ ꯄꯟꯆꯝꯅꯤ ꯅꯨꯃꯤꯠꯅꯤ, ꯋꯥꯔꯣꯛ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯕ ꯆꯠꯂꯨꯁꯤꯔꯣ?" "ꯁꯤꯡꯒꯥꯔꯩ, ꯀꯨꯝꯁꯤꯗꯤ ꯑꯩ ꯆꯠꯂꯔꯣꯏꯒꯦꯗ, ꯇꯝꯐꯥꯒ ꯊꯣꯏꯕꯤꯒ ꯅꯣꯏ ꯑꯍꯨꯝ ꯆꯠꯃꯤꯟꯅꯔꯨꯔꯣ꯫ ꯇꯥ ꯁꯨꯕꯣꯜꯒ ꯇꯥ ꯊꯣꯏꯕꯒ ꯑꯩꯈꯣꯏ ꯇꯥꯇꯣꯟꯒ ꯅꯣꯏ ꯄꯨꯟꯅ ꯍꯧꯅꯔꯒ ꯆꯠꯃꯤꯟꯅꯔꯣ꯫ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯌꯥꯎꯔꯗꯤ ꯑꯩ ꯌꯥꯎꯅꯤꯡꯗ꯭ꯔꯦꯕ, ꯀꯨꯝꯁꯤꯗꯤ ꯑꯩ ꯂꯥꯞꯅ ꯈꯨꯔꯨꯝꯃꯒꯦ." ꯀꯨꯁꯨꯝꯅ ꯆꯠꯂꯔꯣꯏꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯁꯤꯡꯒꯥꯔꯩꯒ ꯇꯝꯐꯥꯒꯗ ꯅꯣꯛꯏ꯫ ꯇꯝꯐꯥꯅ, "ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯅ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ, ꯅꯣꯡꯃꯥꯏꯊꯦꯝꯕ ꯂꯥꯛꯇꯕꯒꯤ ꯅꯠꯇ꯭ꯔꯣ?" "ꯅꯠꯇꯦꯍꯦ, ꯀꯨꯝꯁꯤꯗꯤ ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦ, ꯃꯊꯪꯒꯤ ꯐꯥꯏꯔꯦꯟ ꯄꯟꯆꯝꯅꯤꯗ ꯄꯨꯟꯅ ꯈꯨꯔꯨꯝꯃꯤꯟꯅꯔꯁꯤ, ꯀꯨꯝꯁꯤꯗꯤ ꯅꯣꯏ ꯆꯠꯂꯨꯔꯣ, ꯑꯩ ꯂꯩꯍꯧꯔꯒꯦ." ꯀꯨꯁꯨꯝꯂꯩꯒꯤ ꯅꯤꯡꯉꯥꯏ ꯈꯪꯂꯕꯤ ꯁꯤꯡꯒꯥꯔꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯈꯪꯗꯦꯅꯦ, ꯅꯣꯡꯃꯥꯏꯊꯦꯝꯕꯗꯨꯕꯨ ꯈꯨꯟꯁꯤꯗ ꯂꯥꯛꯈꯤꯗꯕ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ, ꯏꯝꯐꯥꯜꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯃꯄꯨꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯅꯦ ꯉꯥꯎꯔꯒ ꯂꯩꯔ ꯃꯥꯜꯂꯦ, ꯈꯨꯟꯁꯤꯗꯒ ꯁꯨꯛꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ." ꯁꯤꯡꯒꯥꯔꯩꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯡꯒꯥꯔꯩꯒꯤ ꯋꯥꯗꯨꯗ ꯀꯨꯁꯨꯝꯂꯩꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨꯗ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯃꯤꯠꯇꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯁꯤꯡꯒꯥꯔꯩꯗ ꯌꯦꯡꯂꯛꯏ꯫ ꯀꯨꯁꯨꯝꯂꯩꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯁꯤꯡꯒꯥꯔꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯛꯄꯗꯤ ꯅꯣꯛꯇꯦ, ꯀꯨꯁꯨꯝꯂꯩꯕꯨ ꯑꯃꯨꯛꯁꯨ ꯂꯛꯅꯔꯛꯏ꯫ "ꯇꯝꯐꯥ, ꯅꯣꯡꯃꯥꯏꯊꯦꯝꯕꯗꯨ ꯈꯨꯟꯁꯤꯗ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦꯗ, ꯕꯦꯠ ꯇꯝꯕ ꯂꯣꯏꯔꯒ ꯏꯝꯐꯥꯜꯗ ꯁꯨꯝ ꯂꯩꯈꯤꯗꯧ ꯃꯥꯜꯂꯦ, ꯃꯥ ꯈꯨꯟꯁꯤꯗ ꯂꯥꯛꯅꯤꯡꯗꯕ ꯃꯥꯜꯂꯦ." "ꯑꯩ ꯂꯥꯛꯑꯦ." ꯈꯪꯍꯧꯗꯅ ꯇꯥꯔꯛꯈꯤꯕ ꯈꯣꯟꯖꯦꯜꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯇꯨꯡꯗ ꯙꯤꯔꯦꯟ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡ ꯉꯛꯅ ꯌꯦꯡꯅꯩ꯫ ꯙꯤꯔꯦꯟꯗꯣ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯇꯝꯐꯥ, ꯁꯤꯡꯒꯥꯔꯩ, ꯑꯩ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ, ꯅꯣꯏ ꯃꯌꯥꯝ ꯎꯅꯅꯤꯡꯃꯟꯗꯅ ꯌꯧꯔꯛꯄꯒ ꯐꯤꯒ ꯍꯣꯡꯗꯅ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ." ꯆꯍꯤ ꯑꯃ ꯎꯅꯈꯤꯗ꯭ꯔꯕ ꯙꯤꯔꯦꯟꯅ ꯃꯤꯀꯨꯞꯁꯤꯗ ꯃꯅꯥꯛꯇ ꯂꯦꯞꯂꯔꯕꯗ ꯀꯨꯁꯨꯝꯂꯩ ꯏꯀꯥꯏꯔ ꯃꯥꯜꯂꯦ, ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯟꯊꯔꯒ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯔꯒ ꯂꯩ꯫ ꯁꯤꯡꯒꯥꯔꯩꯗꯨ ꯙꯤꯔꯦꯟꯗ ꯇꯍꯥ ꯇꯍꯥ ꯍꯪꯂꯛꯏ, "ꯅꯣꯡꯃꯥꯏꯊꯦꯝꯕ, ꯌꯨꯝ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯂꯥꯛꯏꯔꯣ, ꯅꯠꯇ꯭ꯔꯒ ꯏꯝꯐꯥꯜꯗ ꯂꯩꯅꯤꯡꯗꯕꯒꯤ ꯂꯣꯟꯅ ꯆꯦꯜꯂꯛꯏꯔꯣ?" "ꯍꯌꯦꯡꯗꯤ ꯐꯥꯏꯔꯦꯟ ꯄꯟꯆꯝꯅꯤꯒꯤ ꯋꯥꯔꯣꯛ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯕ ꯆꯠꯅꯕ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯅꯤ ꯈꯟꯗꯅ ꯅꯣꯡꯉꯥꯟꯕꯒ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ꯫ ꯑꯗꯣ ꯍꯌꯦꯡꯁꯦ ꯋꯥꯔꯣꯛ ꯈꯨꯔꯨꯝꯕ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ?" ꯇꯝꯐꯥꯒ ꯁꯤꯡꯒꯥꯔꯩꯒꯗꯨ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯀꯨꯝꯂꯒ ꯁꯅꯥꯕꯨꯟ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯥꯃꯤꯟꯅꯔꯛꯂꯦ꯫ ꯑꯗꯨꯒ ꯇꯝꯐꯥꯅ ꯙꯤꯔꯦꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯍꯣ, ꯑꯩꯈꯣꯏꯕꯨꯗꯤ ꯆꯠꯀꯅꯤꯌꯦ, ꯑꯗꯣ ꯀꯨꯁꯨꯝꯂꯩꯁꯦ ꯋꯥꯔꯣꯛ ꯈꯨꯔꯨꯝꯕ ꯆꯠꯂꯣꯏꯌꯦꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ, ꯅꯁꯥ ꯂꯥꯛꯂꯕꯅꯤꯅ ꯊꯦꯝꯖꯍꯧꯔꯣ." ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯡꯒꯥꯔꯩꯒ ꯇꯝꯐꯥꯒ ꯁꯅꯥꯕꯨꯜ ꯑꯃꯃꯝ ꯌꯦꯞꯂꯒ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯙꯤꯔꯦꯟ ꯀꯨꯁꯨꯝꯂꯩꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯆꯍꯤ ꯑꯃ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯙꯤꯔꯦꯟꯅ ꯃꯅꯥꯛꯇ ꯂꯦꯞꯂꯔꯕꯁꯤꯗ ꯀꯨꯁꯨꯝꯂꯩ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯍꯧꯅꯁꯥ ꯏꯀꯥꯏꯃꯟꯗꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯈꯨꯖꯤꯟ ꯁꯤꯛꯂꯒ ꯈꯥꯡꯂꯦ꯫ ꯅꯨꯔꯥ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯃꯥꯒꯤ ꯏꯀꯥꯏꯖꯕ ꯃꯇꯧꯗꯨꯗ ꯄꯥꯈꯪ ꯑꯣꯏꯕ ꯃꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, "ꯀꯨꯁꯨꯝ, ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ? ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯈꯤꯗꯕ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯆꯍꯤ ꯑꯃ ꯎꯅꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯈꯪꯍꯧꯗꯅ ꯎꯅꯕ ꯐꯪꯕꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯑꯄꯦꯟꯕ ꯄꯣꯛꯏ꯫ ꯅꯪꯅꯁꯨ ꯑꯩꯕꯨ ꯎꯖꯕ ꯃꯤꯀꯨꯞꯁꯤꯗ ꯌꯥꯝ ꯍꯔꯥꯎꯒꯅꯤ ꯈꯟꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ
ꯑꯩꯕꯨ ꯎꯕꯗ ꯀꯧꯕꯤ ꯉꯥꯡꯕꯤꯗ꯭ꯔꯤ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯁꯤꯜꯂꯤ ꯀꯨꯁꯨꯝ ꯑꯩꯅ ꯈꯜꯂꯤꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯥ ꯙꯤꯔꯦꯟꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯀꯨꯁꯨꯝ ꯂꯩꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯈꯤꯗꯕ ꯆꯍꯤ ꯐꯥꯔꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯋꯥꯅ ꯄꯥꯎꯁꯨ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯤ ꯑꯩꯅꯕꯨꯗꯤ ꯅꯪꯒꯤ ꯅꯄꯥꯎ ꯇꯥꯅꯤꯡꯅ ꯉꯥꯏꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯇꯥꯖꯅꯤꯡꯕ ꯅꯄꯥꯎꯗꯤ ꯇꯥꯕ ꯐꯪꯈꯤꯗꯕ ꯅꯣꯡꯃꯥꯏꯊꯦꯝꯕꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯕ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯩ ꯏꯀꯥꯏꯕ ꯄꯣꯛꯆꯩ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯅꯣꯡꯃꯥꯏꯊꯦꯝꯕꯕꯨ ꯎꯖꯕ ꯃꯤꯀꯨꯞꯇ ꯀꯧꯕ ꯉꯝꯗꯕꯅꯤ ꯀꯨꯁꯨꯝꯂꯩꯒꯤ ꯋꯥꯔꯧꯖꯕ ꯃꯇꯧꯁꯤꯗ ꯙꯤꯔꯦꯟ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯋꯥꯉꯥꯡꯁꯤꯗ ꯙꯤꯔꯦꯟꯁꯨ ꯋꯥꯔꯧꯖꯩ ꯇꯝꯂꯨꯔꯤꯕ ꯃꯍꯩꯗꯨꯇꯪ ꯂꯣꯏꯅꯈꯤꯒꯦ ꯈꯟꯗꯨꯅ ꯀꯌꯥ ꯆꯤꯛꯇꯨꯅ ꯈꯥꯡꯈꯤꯕꯅꯤ ꯆꯍꯤ ꯑꯃ ꯎꯔꯛꯇꯕꯁꯤ ꯅꯨꯄꯥꯁꯤꯅ ꯍꯦꯟꯅ ꯋꯥꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯅꯨꯄꯥꯅꯤ ꯄꯦꯟꯗꯕ ꯋꯥꯔꯧꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯀꯨꯁꯨꯝꯂꯩꯕꯨ ꯊꯦꯝꯂꯛꯏ ꯀꯨꯁꯨꯝ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯈꯤꯕ ꯂꯩꯇꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨ ꯅꯤꯡꯁꯤꯡꯉꯤ ꯕꯤ.ꯑꯦ ꯇꯝꯕꯁꯤꯗꯗꯤ ꯂꯣꯏꯁꯤꯟꯈꯤꯒꯦ ꯈꯟꯖꯕꯅꯤ ꯕꯤ.ꯑꯦꯁꯤꯕꯨ ꯂꯣꯏꯔꯕ ꯑꯩꯈꯣꯏꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯗꯨꯅ ꯕꯤ.ꯑꯦ ꯇꯝꯕꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯑꯩꯕꯨ ꯉꯥꯏꯌꯨꯀꯣ ꯀꯨꯁꯨꯝꯂꯩ ꯙꯤꯔꯦꯟꯒꯤ ꯃꯃꯥ ꯊꯝꯕꯥꯜꯅ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯖꯩ ꯍꯥꯏꯕꯗꯨꯗ ꯌꯥꯝ ꯏꯀꯥꯏꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯩ ꯉꯥꯏꯖꯔꯝꯒꯦ ꯀꯨꯁꯨꯝ ꯍꯌꯦꯡꯗꯤ ꯐꯥꯏꯔꯦꯟ ꯄꯟꯆꯝꯅꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯣ ꯈꯣꯏꯔꯝꯕ ꯆꯠꯃꯤꯟꯅꯅꯕ ꯑꯩ ꯂꯥꯛꯄꯅꯤ ꯑꯗꯣ ꯁꯤꯡꯒꯥꯔꯩ ꯍꯣꯏꯅ ꯅꯪ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯔꯣꯏꯅ ꯍꯥꯏꯔꯝꯃꯤꯗꯣ ꯆꯨꯝꯃꯕꯣ ꯍꯣꯏ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯏꯁꯣꯔ ꯃꯥꯕꯨ ꯃꯤꯔꯥꯏꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯣ ꯀꯨꯝꯁꯤꯗꯤ ꯑꯩ ꯏꯁꯣꯔ ꯃꯥꯕꯨ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯒꯦ ꯀꯔꯤꯒꯤ ꯆꯠꯂꯣꯏꯗꯣꯏꯅꯣ ꯀꯨꯁꯨꯝꯂꯩ ꯀꯩꯁꯨ ꯇꯧꯗꯦꯕ ꯀꯨꯝꯁꯤꯗꯤ ꯆꯠꯅꯤꯡꯗ꯭ꯔꯦ ꯏꯁꯥꯁꯦ ꯏꯇꯟ ꯇꯟꯊꯔꯤ ꯍꯩꯅꯤꯡꯕ ꯍꯔꯥꯎꯗꯕ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯀꯨꯝꯁꯤꯗꯤ ꯇꯥ ꯁꯨꯕꯣꯟꯒ ꯅꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯨꯔꯣ ꯃꯗꯨ ꯌꯥꯔꯣꯏ ꯀꯨꯁꯨꯝ ꯑꯩꯅ ꯂꯥꯛꯏꯁꯤ ꯐꯥꯒꯤꯔꯣ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯥꯛꯄꯅꯤ ꯑꯩꯅ ꯂꯥꯛꯂꯤꯁꯤꯒꯤ ꯃꯃꯜ ꯈꯪꯕꯤꯌꯨ ꯍꯌꯦꯡ ꯑꯌꯨꯛꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯣꯛ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯕ ꯆꯠꯃꯤꯟꯅꯔꯨꯔꯗꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅꯅꯦ ꯇꯈꯦꯜꯂꯩꯍꯣꯏꯒꯤ ꯁꯪꯒꯣꯏꯗ ꯂꯤꯀꯣꯟ ꯁꯥꯟꯅꯔꯨꯁꯤ ꯍꯟꯗꯛꯇꯤ ꯀꯨꯁꯨꯝꯂꯩ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯄꯥꯈꯪꯗꯨꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗ꯭ꯔꯦ ꯈꯟꯗꯅ ꯋꯥꯔꯧꯖꯔꯝꯕ ꯊꯃꯣꯏ ꯃꯥꯗꯨ ꯇꯞꯅ ꯐꯥꯖꯤꯜꯂꯒ ꯈꯨꯝꯂꯛꯏ ꯍꯣꯏ ꯆꯠꯂꯨꯔꯁꯤ ꯑꯁꯨꯝꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯗꯨꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯐꯥꯏꯔꯦꯟ ꯄꯟꯆꯝꯅꯤ ꯅꯨꯃꯤꯠꯅꯤ ꯋꯥꯔꯣꯛ ꯆꯤꯡꯈꯣꯡꯗꯨ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯍꯦꯛ ꯏꯟꯅꯩ ꯙꯤꯔꯦꯟꯒ ꯀꯨꯁꯨꯝꯂꯩꯒꯁꯨ ꯆꯤꯡꯈꯣꯡꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯀꯨꯁꯨꯝꯂꯩꯅ ꯌꯦꯟꯗꯥꯏ ꯃꯆꯥ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯔꯛꯂꯤꯕ ꯍꯩꯔꯥ ꯑꯃꯗꯤ ꯊꯔꯣ ꯊꯝꯕꯥꯜ ꯊꯔꯤꯛꯊꯥꯁꯤꯡꯗꯨ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯆꯔꯒ ꯈꯨꯔꯨꯝꯖꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯥꯝ ꯄꯣꯠ ꯌꯣꯜꯂꯤꯕ ꯑꯗꯣꯝꯗ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ ꯑꯗꯨꯒ ꯙꯤꯔꯦꯟꯅ ꯄꯣꯠ ꯌꯣꯟꯕꯤ ꯑꯃꯗꯒꯤ ꯃꯪꯒꯜ ꯄꯔꯦꯡ ꯑꯃꯒ ꯊꯝꯆꯦꯠ ꯃꯔꯨ ꯄꯔꯦꯡ ꯑꯃꯒ ꯆꯨꯖꯥꯛ ꯀꯕꯣꯛ ꯄꯔꯦꯡ ꯑꯃꯒ ꯂꯩꯔꯒ ꯀꯨꯁꯨꯝꯂꯩꯗ ꯄꯤꯔꯛꯏ ꯀꯨꯁꯨꯝꯂꯩꯁꯨ ꯂꯥꯏꯗ ꯀꯠꯄꯒꯤ ꯊꯝꯕꯥꯜꯒ ꯊꯝꯆꯦꯠꯀ ꯊꯔꯣꯒ ꯃꯥꯒꯤ ꯌꯦꯟꯗꯥꯏꯗꯨꯗ ꯍꯥꯞꯄꯛꯄꯗꯨ ꯈꯔ ꯂꯧꯊꯣꯛꯂꯒ ꯙꯤꯔꯦꯟꯗ ꯄꯤꯔꯛꯏ ꯙꯤꯔꯦꯟꯁꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯂꯧꯔꯒ ꯊꯝꯕꯥꯜꯗꯨ ꯃꯅꯝ ꯅꯝꯃꯤ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯩ ꯇꯈꯦꯜꯂꯩꯍꯣꯏꯒꯤ ꯁꯪꯒꯣꯏꯗꯨ ꯋꯥꯏꯒ ꯅꯥꯟꯅ ꯇꯩꯊꯣꯛꯂꯒ ꯐꯤꯗꯥ ꯊꯥꯔꯤ ꯅꯨꯃꯤꯗꯥꯡꯗꯨ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯃꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃꯃꯝ ꯄꯥꯏꯔꯒ ꯇꯈꯦꯜꯂꯩꯍꯣꯏꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯙꯤꯔꯦꯟ ꯍꯣꯏ ꯁꯨꯕꯣꯜ ꯍꯣꯏꯁꯨ ꯌꯧꯔꯛꯂꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯗꯨ ꯁꯪꯒꯣꯏꯗ ꯄꯨꯟꯅ ꯀꯥꯈꯠꯃꯤꯟꯅꯔꯛꯏ ꯑꯗꯨꯒ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤꯟꯅꯩ ꯙꯤꯔꯦꯟꯒ ꯀꯨꯁꯨꯝꯂꯩꯒ ꯊꯪꯅꯅ ꯐꯝꯃꯤꯟꯅꯩ ꯀꯨꯁꯨꯝꯂꯩꯒꯤ ꯅꯥꯀꯟꯗꯅ ꯁꯨꯕꯣꯜ ꯐꯝꯂꯤ ꯁꯨꯕꯣꯜꯒꯤ ナꯀꯟꯗꯅ ꯇꯝꯐꯥ ꯐꯝꯂꯤ ꯇꯝꯐꯥꯒꯤ ꯅꯥꯀꯟꯗꯅ ꯇꯈꯦꯜꯂꯩꯒ ꯊꯣꯏꯕꯒ ꯐꯝꯃꯤ ꯑꯗꯨꯕꯨ ꯁꯤꯡꯒꯥꯔꯩꯗꯤ ꯅꯥꯏꯇꯣꯝ ꯇꯥꯔꯤ ꯀꯨꯁꯨꯝꯂꯩꯒ ꯙꯤꯔꯦꯟꯒ ꯌꯥꯎꯕꯅꯤꯅ ꯙꯅꯦꯁꯣꯔꯗꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯥꯎꯕꯗꯨ ꯂꯥꯛꯇ꯭ꯔꯤ ꯙꯅꯦꯁꯣꯔ ꯂꯥꯛꯇꯕꯅꯤꯅ ꯁꯤꯡꯒꯥꯔꯩꯗꯤ ꯃꯄꯥ ꯌꯥꯎꯗ꯭ꯔꯤ ꯁꯤꯡꯒꯥꯔꯩꯗꯨ ꯅꯣꯛꯂꯒ ꯇꯈꯦꯜꯂꯩꯒ ꯙꯤꯔꯦꯟꯒ ꯊꯪꯅꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯂꯤꯀꯣꯟ ꯃꯔꯨꯗꯨ ꯃꯥꯡꯗ ꯊꯥꯔꯤꯕ ꯃꯁꯥ ꯅꯥꯟꯕ ꯑꯉꯧꯕ ꯐꯤꯗꯥ ꯑꯗꯨꯗ ꯇꯞꯅ ꯊꯝꯃꯤ ꯂꯤꯀꯣꯟ ꯃꯔꯨꯗꯨ ꯀꯨꯁꯨꯝꯂꯩꯅ ꯑꯃꯨꯛ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯁꯨꯕꯣꯜꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯥꯞꯆꯔꯒꯦꯅꯦ ꯂꯤꯀꯣꯟꯁꯦ ꯏꯕꯨꯡ ꯃꯥꯟꯕꯋꯣ ꯁꯨꯕꯣꯜ ꯀꯨꯁꯨꯝꯂꯩꯗ ꯑꯣꯟꯁꯤꯜꯂꯤ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯥꯞꯄꯤꯔꯣꯅꯦ ꯂꯤꯀꯣꯟꯗꯣ ꯏꯆꯟ ꯃꯥꯟꯕꯤꯌꯣ
kusumlay makutta pairiba likondu subol gi makutta hapkhre subol samanak ta phamlibi tamphada yenglaga hairai hapsaragini likonse aikoi imagi mamawi bemau tampha makut tingthoklaga hairai hapiro ni likondo aikoi imagi mayai bungo subol do likondo tampha gi khutta hablai tampha su likondo mangda thariba phidadu da amuk thadai asumna thoibaga takhelaigasu likon marudu mathang mathang lanai aduga phidadu da amuk thammi phidadu da lairiba likondu singarai na amuk laukhatli aduga de do ansilaga amu hairai hapsaragini likonse ibung manbawo diren makhuting to i hapiro ni likondo ichan manbiyo singarai makhutta pairiba likon marudu diren gi makhutta hapai diren do makhuttu lauriba likon marududa nokmi yenglaga manang nakna phamlibi magi kusum leida nungsini yenglaga hairai hapsaragini likonse aikoi imagi mamau oigadoribiyo kusum se ikai no fit tawi makhuting thoklaga hairai hapiro ni likondo aikoi imagi maya oigadoriba diren do makhutta pairiba likondo kusum legi makhutta hablai kusum laisu direna pirakliba likondo no fit ka tauna yamna ikai na lawi aduga mangda thariba ananba phidaduda likon marudu amuk thamkhre asumna phairen panchami numitki numidangda leisa pakhang mayam takhelai hoigi sangoida likon sanabadu loishinkhre likon sanabadu loisilaga leisa pakhang singdu latel amamam pairaga mayum da hanakhre numittumasu adum haukhre diren si imphalda amu hankre diren ga kusumlaigana waro khurumba chatminaruba amadi numidangdana takhelai hoigi sangoida likon sanaminabagi paudu ganasyamna mayamba gaurasyamda sitnana tamkhre machanupagi pau tabada gaurasyam saubana mai haure adubu direnna biye tabaloju phawbadi chinya thoklaroi khandana gaurasyam tumin leisili biye tamba hek loibaga diren ga binapani ga lohongnaba gaurasyam ga binod kumar ga waloisinakrabani binod kumar ga gaurasyam gadu mapalomda lalolba amuk chatminakre hauzik binod kumar gi yumduda machanupi binapani ga diren ga binod kumar gi imungi thabak sunaba thamba mayai chalabi nupaduga khoi ahum tangai hore diren do biegi aroiba parikha loisilakle haidana mana lairiba kaduda lairik paraga lei tanjaduda binapani du direna lairiba kaduda talak yenglaga changlai adubu direna lairik paraga leirambadudha binapani du lakakti tawi direngi nakal oirap leplaga yam ikai thibiga saraga nofet tawna hairai karino mata diren paramba lairik tu fat khumjilaga yam hainingdana khumlai kai takbigadabano ikai banai dabi binapani ni hanglakliba wahangdugi paukum semdok sadok patawda sengna dum paukum birai be tamasu loisilakadore be hek loibaga aikhoi ni longnaba aikhoi pabunga pabung gaurasyamgana waloisinakre lohongbagi matang sida kari khanbirino haibado takpiyu aidi ahal singi mai ngaklagi haina lebli lohonglaba matungda noi khongangda leitrabasu sida tum leisi aikhoi imphal sida leibanasu hena khudong chani aikhoi pabungi lanthu mayamse aikhoi ni loina sinarani hai lanthu mayamse ngak senduna mafam sida lengdana leminaba pami apamadusu adum takpiyu binapani gi waduda diren du sauningbana loiri adubu migi mayumni hauzik yumduda ahal leibasu nate adunuma saugatluba yade sauningba phajilaga tapna khummi kanagi lohongbanoda hauzik lohongba matam chadri bigi aroiba parikha siloiraga ai apama khanganjarake asi hairaga diren khumjaluraba lairiktu amuk pakhre binapani su nofet tawramlaga kadudagi thokre matam kaubi manadi leptana sum chatki matam mana adumak chatkibana ahongba awonba masu adumak yaurai ahongba mana diren gi tung leptuna sum inarakpana ngasidi diren gi be tambasu lusilaga imphal gi yum thadoklamlaga magi poknapam khungangduda amuk halakle haina khebagi matung ina diren ga binapani gasu be tambaloirabanina
Gaurasyamga Binod Kumarga Machani luhongnabagi numit lepnakre. Luhongbagi matangda pumnamak loisinaraba matung Gaurasyam su halakle. Gaurasyam amadi manawnupa Ganasyam Dhiren ga puna phaminaduna luhongbagi matangda wari sanai. Subol su wari sanaba yawi. Gaurasyam machanupa Dhiren da yenglaga hairei. Ipagi Dhiren nang Pabung Binod Kumarga ipaga karbar su pulli. Iyam luna suloinarabani. Nang ipagi ma yenglagane luhongbasi yaba tabani. Luhongbagi numisu lipnakrabanina nang yaya de haranuko. Mapana luhongnabagi numit lipnakre haibaduda Dhiren yam pendri. Magi wa amata sa tabida mapana luhongbagi numit lipnarambasida Dhiren mapabu yam waraw na yengi. Pabo, karino pabung na takpiri buwa pamsibo. Nachagi yung kay panbagi matangda pabung na nachagi wa amata tabida. Nachagi apamba su khambida na pabung na luhongbagi waloy na rambase nachayam warawi. Nacha sumini nachagi su apam da loy na lay. Luhongba saydo piko pabung. Ay binapani ga luhongba pamdi. Khungang da pokchaba nachadi khungang sigi leibak lehawda icham na hinjagi. Aki amawgi punsida itinpham oirubado nacha pamdi. Nachagi apamba se khangbirabadi luhongbado haidokpiko. Ay luhongba ngamjaroy pabung. Machagi wado Gaurasyam saudi machabu themjili. Ipagi Dhiren luhongba se numit lepnakrabani. Khungpham se handokpa yararoy. Ipana silibase nangi phanabani. Imung anigi mari se tattanaba nang luhongba se soidani yafam thoi. Nang Pabung Binod Kumarga ipaga lenariba mari se tatnaba ichana silakan. Sangu nangi kada pothazaruro. Dhiren tapna hokotlaga mamanaba Subolda haipit ingamnaga imung lomda jangkre. Dhiren na imung de jangkhibaga thambal mapuroibada taha hairei. Moi Pabung na khanbirisibo karino. Imphal da prap chatlaga nachagi apamba su hangdana luhongbagi numit hekta leplurisibo karino. Ichase mahai tamba loibada sungai matam kharadi lejakisanu. Yumsigi mau oina lakadoriba binapani haibi aphau big mit yengludabido aidi imau oiba pamjade. Binapani bu imau oina lawsinbadine ai ngamloi. Ichagi sumagi apamba lejaramgani. Mayumai kai panbagi matangdadi masagi apamba do adum tawjasanu. Ichagi apamba aikhoi yetkumsi. Moi Pabung na numit lepnaramlaba luhongbado Ganasyam tharaga ta haiduan birichu. Luhongba se ichana yade hairamu. Moisu masaga chanaba nupa amada dum luhongkhisani. Ichana pamdaba thabak tawganuko moi Pabu. Gaurasyam asawbu uthokte magi nupi thambalbusu adum themjili. Mama tapthau taha ganu sawgatkanu. Mama nangna sawgatbagi mahutne nacha yanaba nangna themnawdana hotnaw. Binapani matangse ichana yadabanina aidi yajaroyi. Amagi kaidanaba moi Pabung adum sinbiyo. Mama oijarabasune aidi isana yadaba mafamdadi mai onsinjaroi. Wahai khara se hairamlaga thambal yam sauna imungda jangki. Gaurasyam sumagi nupina sauna jangkibadu yenghawi. Ye kayaduni yenguni. Moi mama machana khalisi karibu. Aina honarisi macha asigi phanabana haidi khandine. Mama phati. Mama phattabanina macha asisu phabaunadi. Gaurasyam su Subolda onsilaga amu hairei. Subol nang maruki kada changlagane ipana siliba luhongbase kaidanaba nang wari saram mabu khara themlam. Kusum legi khallubada Subol yam nungaitabani adubu chinya thoklubadi yadabanina tapna hairei. Hoi mama ai mabu themlogi. Asi hairamlaga Subol su Dhiren gi kada changkre. Hausektada Gaurasyam do magi asawba phudorakle. Ganasyam kamai tawsige. Iyambagi di chiraba matamda inaw natana kanasu laiti. Luhongbase kaidana ichil inaw hausi kari tawni inaw na pamado iyambada hayo. Inaw gi wa iyambana tagani. Ka hena khanjinbiruna na tada nanaw lay tadana si tawsi haido ay dum tawdawribani. Ngai ko Ganasyam nachanupaga Subolga kari wari sanarigi haido imungda changlaga hana taruchu lumlaga layu kari ngangnarino haido munna tathoklaga iyambada tapmulaw. Luhongbase kaiba yadabanine Ganasyam. Phanitada nanaw changukigi. Ganasyam changkre aduga Dhiren gi kagi phaklangduda naplaga manungda ngangnaribadu tumin tarami. Subolna nati maru noi Pabungna khalisibo karino. Nangi pausi tabada kusum ledi kari oidorige. Jamjakhrabi ichani angang pisak oringaidagi aikhoi punna humin kaminarakbani.
ꯅꯣꯛꯈꯤꯗꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨꯅꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯀꯨꯁꯨꯝꯅ ꯌꯥꯝꯅ ꯀꯞꯀꯅꯤ ꯃꯔꯨꯞ ꯁꯨꯕꯣꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯙꯤꯔꯦꯟ ꯏꯄꯥ ꯄꯥꯈꯠꯅ ꯃꯔꯨꯞ ꯁꯨꯕꯣꯜ ꯋꯥꯐꯝꯁꯤ ꯀꯨꯁꯨꯝꯂꯩꯗ ꯈꯪꯍꯟꯒꯨꯝꯁꯤ ꯇꯝꯐꯥ ꯍꯣꯏ ꯁꯤꯡꯒꯥꯔꯩ ꯍꯣꯏꯗꯁꯨ ꯋꯥꯔꯤ ꯁꯥꯕꯤꯒꯅꯨ ꯄꯥꯎꯁꯦ ꯃꯈꯣꯏꯅ ꯍꯦꯛ ꯇꯥꯈꯤꯕꯒ ꯀꯨꯁꯨꯝꯂꯩꯒꯤ ꯅꯥꯀꯣꯡ ꯌꯧꯈꯤꯅꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯃꯥꯕꯨ ꯀꯅꯥꯁꯨ ꯈꯪꯂꯣꯏ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯑꯩ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ ꯃꯔꯨꯞꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯔꯨꯞ ꯃꯨꯟꯅ ꯈꯟꯈꯣ ꯍꯥꯊꯨ ꯍꯥꯊꯨꯒꯅꯨ ꯃꯥꯃꯗ ꯐꯖꯅ ꯍꯥꯏꯖꯔꯒ ꯌꯦꯡꯈꯤꯁꯤ ꯅꯪꯅ ꯂꯨꯍꯣꯡꯕꯁꯦ ꯄꯥꯝꯗꯕꯅꯤꯅ ꯐꯖꯅ ꯍꯥꯏꯅꯔꯒ ꯃꯥꯃꯁꯨ ꯑꯗꯨꯝ ꯌꯥꯅꯤꯗ ꯃꯔꯨꯞ ꯁꯨꯕꯣꯜ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯊꯥꯡꯖꯤꯟꯈꯤꯕ ꯈꯣꯡꯐꯝ ꯑꯃꯨꯛ ꯍꯟꯅ ꯊꯥꯡꯗꯣꯛꯀꯗꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯁꯨ ꯄꯥꯕꯨꯡꯒ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏꯗꯕꯅꯤꯅ ꯀꯨꯁꯨꯝꯂꯩꯕꯨ ꯄꯨꯔꯒ ꯂꯣꯠꯈ꯭ꯔꯒꯦꯅ ꯂꯦꯞꯄꯤ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯘꯅꯁ꯭ꯌꯥꯝꯅ ꯃꯌꯥꯝꯕꯒꯤ ꯀꯥꯗ ꯃꯌꯥꯝꯕꯗ ꯑꯃꯨꯛ ꯆꯤꯊꯗꯅ ꯇꯝꯅꯩ ꯒꯧꯔꯁ꯭ꯌꯥꯝ ꯌꯥꯝ ꯁꯥꯎꯅ ꯑꯆꯥꯆꯥ ꯅꯪꯃꯛꯅꯁꯨ ꯅꯄꯥ ꯑꯩꯕꯨ ꯁꯤꯡꯅꯕ ꯁꯥꯏ ꯏꯌꯥ ꯒꯧꯔꯁ꯭ꯌꯥꯝ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯈꯪꯍꯟ ꯇꯥꯔꯦꯗꯅ ꯘꯅꯁ꯭ꯌꯥꯝ ꯂꯝ ꯍꯦꯟꯕ ꯏꯆꯥꯁꯦ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯍꯟꯒꯗꯕꯅꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯁꯦ ꯃꯄꯥꯟꯗꯒꯤ ꯂꯣꯟꯒꯗꯕꯅꯤ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯨꯕꯣꯜꯒ ꯃꯥꯒ ꯐꯥꯎꯕ ꯎꯅꯍꯟꯕ ꯌꯥꯔꯣꯏ ꯐꯅꯤꯇꯥꯗ ꯅꯅꯥꯎ ꯂꯣꯏꯁꯤꯟꯖꯒꯦ ꯁꯨꯕꯣꯜ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯙꯤꯔꯦꯟꯒꯤ ꯀꯥ ꯘꯅꯁ꯭ꯌꯥꯝꯅ ꯃꯄꯥꯟꯗꯒꯤ ꯌꯥꯝ ꯆꯦꯠꯅ ꯂꯣꯟꯈ꯭ꯔꯦ ꯙꯤꯔꯦꯟꯗꯤ ꯃꯥꯒꯤ ꯀꯥꯗꯣ ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯦꯠꯅ ꯂꯣꯟꯈ꯭ꯔꯕꯅꯤꯅ ꯃꯅꯨꯡꯗ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ ꯊꯝꯕꯥꯜꯁꯨ ꯃꯆꯥꯕꯨꯁꯨ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥꯅꯨꯄꯥ ꯑꯇꯩꯁꯨ ꯃꯄꯥꯒꯤ ꯊꯧꯑꯣꯡꯁꯤ ꯌꯥꯝ ꯄꯦꯟꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥ ꯀꯤꯕꯅꯤꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯅꯕ ꯃꯅꯥꯎꯕꯨ ꯀꯟꯅ ꯊꯦꯝꯖꯤꯟꯕꯤ ꯑꯗꯨꯕꯨ ꯙꯤꯔꯦꯟꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯃꯃꯥꯁꯨ ꯃꯌꯥꯝꯕꯁꯤꯡꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯆꯥꯒꯤ ꯃꯇꯧꯁꯤꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯒꯧꯔꯁ꯭ꯌꯥꯝ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯆꯟꯗ꯭ꯔꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯆꯟꯗ꯭ꯔꯗꯨ ꯐꯝꯃꯦꯟꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯐꯝꯂꯒ ꯍꯤꯗꯥꯛꯐꯨꯗꯨ ꯀꯟꯅ ꯆꯤꯡꯂꯒ ꯊꯛꯂꯤ ꯃꯆꯤꯟꯗꯨꯅ ꯍꯤꯗꯥꯛꯄꯨ ꯆꯤꯡꯕꯒꯤ ꯃꯩꯈꯨꯗꯨ ꯋꯥ ꯋꯥ ꯑꯃꯨꯛꯃꯨꯛꯁꯨ ꯀꯥꯝꯊꯣꯛꯂꯤ ꯑꯗꯨꯕꯨ ꯒꯧꯔꯁ꯭ꯌꯥꯝ ꯂꯥꯛꯄꯗꯨ ꯎꯕꯗ ꯆꯟꯗ꯭ꯔꯁꯨ ꯊꯛꯂꯤꯕ ꯍꯤꯗꯥꯛꯄꯨꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯒꯧꯔꯁ꯭ꯌꯥꯝꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯔꯛꯏ ꯇꯥ ꯒꯧꯔꯣ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ ꯇꯥ ꯒꯧꯔꯣꯅ ꯏꯊꯥ ꯊꯥꯖꯗꯅ ꯅꯅꯥꯎꯒꯤꯗ ꯂꯥꯛꯄꯤꯕꯕꯨ ꯀꯩ ꯂꯩꯔꯒꯦ ꯀꯥꯈꯠꯄꯤꯔꯣ ꯇꯥꯗ ꯃꯣꯔꯥꯁꯤꯗ ꯍꯦꯛꯇ ꯐꯝꯕꯤꯌꯨ ꯆꯟꯗ꯭ꯔꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯣꯔꯥ ꯂꯧꯔꯒ ꯒꯧꯔꯁ꯭ꯌꯥꯝꯗ ꯄꯤꯔꯛꯏ ꯒꯧꯔꯣꯁꯨ ꯃꯣꯔꯥꯗ ꯂꯧꯔꯒ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯆꯟꯗ꯭ꯔꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯆꯟꯗ꯭ꯔ ꯏꯌꯥꯝꯕꯁꯤ ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤ ꯏꯌꯥꯝꯕꯅ ꯂꯥꯛꯄꯅꯤ ꯇꯥ ꯒꯧꯔꯣ ꯀꯔꯤ ꯋꯥꯐꯝꯅꯣ ꯅꯅꯥꯎꯗ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯆꯟꯗ꯭ꯔ ꯋꯥꯐꯝꯁꯤ ꯅꯪ ꯑꯩꯇ ꯈꯟꯅꯕ ꯌꯥꯔꯣꯏ ꯂꯩꯕꯥꯛ ꯂꯩꯒ ꯅꯆꯥ ꯅꯃꯧꯁꯤꯡꯒꯁꯨ ꯀꯧꯊꯣꯔꯛꯎ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯇꯞꯅ ꯈꯟꯅꯗꯕ ꯌꯥꯗꯕꯅꯤ ꯆꯟꯗ꯭ꯔꯁꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯀꯧꯔꯛꯏ ꯍꯩ ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯅꯦ ꯇꯥ ꯒꯧꯔꯣ ꯂꯥꯛꯏ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯑꯉꯥꯡꯁꯤꯡꯁꯨ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯨꯀꯣ ꯇꯥ ꯒꯧꯔꯣꯅ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯔꯤꯅꯦ ꯆꯟꯗ꯭ꯔꯅ ꯀꯧꯔꯛꯄꯗꯨꯗ ꯂꯩꯕꯥꯛ ꯂꯩꯗꯨ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨꯒ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯩ ꯃꯥꯡꯒꯣꯟꯗ ꯒꯧꯔꯣ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯩꯕꯥꯛ ꯂꯩ ꯒꯧꯔꯁ꯭ꯌꯥꯝꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯔꯛꯏ ꯇꯥ ꯒꯧꯔꯣ ꯂꯥꯛꯄꯤꯔꯝꯂꯤꯗꯅ ꯀꯔꯤ ꯂꯩꯔꯒꯦ ꯇꯥꯗ ꯁꯨꯝ ꯀꯣꯏꯊꯣꯛꯄꯤꯔꯛꯄ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯅꯣꯏ ꯃꯌꯥꯝꯒ ꯎꯅꯗꯕ ꯀꯨꯏꯔꯦꯅꯅꯦ ꯇꯥꯗ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ ꯂꯩꯕꯥꯛ ꯂꯩ ꯅꯆꯥ ꯅꯃꯧꯁꯤꯡꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯒꯦꯅ ꯈꯟꯕ ꯑꯗꯨꯒꯤ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯇꯥꯗꯅ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯆꯟꯗ꯭ꯔ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯕꯥꯛ ꯂꯩꯗ ꯌꯦꯡꯂꯒ ꯑꯩ ꯃꯃꯥ ꯇꯥ ꯒꯧꯔꯣ ꯂꯥꯛꯂꯤꯁꯦ ꯈꯨꯗꯣꯡꯗꯣ ꯍꯥꯜꯂꯒ ꯁꯦꯝꯂꯛꯎꯅꯦꯍꯦ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ ꯅꯤꯡꯊꯤꯅ ꯐꯝꯃꯤꯟꯅꯔꯒꯅꯦ ꯈꯨꯗꯣꯡꯗꯣ ꯊꯛꯅ ꯊꯛꯅ ꯋꯥꯔꯤ ꯁꯥꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯈꯨꯗꯣꯡꯒ ꯁꯦꯝꯂꯨꯔꯅꯨ ꯊꯛꯂꯛꯄꯗ ꯉꯥꯏꯔꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯁꯤ ꯐꯔꯦ ꯇꯥꯗ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯕꯗꯨ ꯍꯦꯛꯇ ꯇꯥꯛꯄꯤꯔꯣ ꯂꯩꯕꯥꯛ ꯂꯩꯒ ꯃꯆꯥ ꯃꯃꯧꯁꯤꯡꯒꯁꯨ ꯇꯞꯅ ꯐꯝꯊꯩ ꯒꯧꯔꯁ꯭ꯌꯥꯝꯅ ꯆꯟꯗ꯭ꯔꯗ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯏ ꯆꯟꯗ꯭ꯔ ꯏꯌꯥꯝꯕꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤ ꯅꯄꯥ ꯅꯆꯥ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ ꯏꯌꯥꯝꯕꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯕ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤ ꯏꯌꯥꯝꯕ ꯂꯥꯛꯄꯅꯤ ꯒꯧꯔꯁ꯭ꯌꯥꯝꯒꯤ ꯋꯥꯗꯨꯗ ꯆꯟꯗ꯭ꯔ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥ ꯃꯃꯧꯒꯗ ꯌꯥꯝꯅ ꯆꯤꯡꯅꯅ ꯌꯦꯡꯂꯛꯏ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯃꯁꯦꯟ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩꯅꯩ ꯑꯗꯨꯕꯨ ꯒꯧꯔꯁ꯭ꯌꯥꯝ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯆꯟꯗ꯭ꯔ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯙꯤꯔꯦꯟꯗꯣ ꯏꯝꯐꯥꯜꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯕꯤꯅꯣꯗ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯤ ꯕꯤꯅꯥꯄꯥꯅꯤꯒ ꯂꯨꯍꯣꯡꯅꯕ ꯅꯨꯃꯤꯠ ꯂꯦꯞꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯥꯅꯗꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯗ꯭ꯔꯦ
ꯑꯩꯗꯤ ꯂꯨꯍꯣꯡꯕꯁꯤ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯁꯤꯗ ꯇꯠꯄ ꯃꯈꯩ ꯈꯥꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔ, ꯏꯆꯥꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯗꯕꯒꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯅ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯏꯌꯥꯝꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯝꯂꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯙꯤꯔꯦꯟꯁꯨ ꯀꯨꯁꯨꯝꯂꯩꯒ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯃꯄꯥ ꯑꯩꯕꯨ ꯁꯤꯡꯅꯔꯒ ꯂꯩꯈ꯭ꯔꯦ꯫ ꯆꯟꯗ꯭ꯔ, ꯅꯌꯥꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯆꯣꯞꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ꯫ ꯑꯗꯨꯅ ꯅꯌꯥꯝꯕꯒꯤ ꯃꯥ ꯌꯦꯡꯂꯒ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯗꯅꯕ ꯏꯅꯥꯎꯅ ꯑꯝꯇ ꯁꯤꯟꯕꯤꯌꯨ꯫ ꯅꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯕꯨ ꯑꯃꯨꯛꯇꯗꯤ ꯊꯦꯝꯖꯤꯟꯕꯤꯌꯨꯅꯦ ꯆꯟꯗ꯭ꯔ꯫ ꯒꯧꯔꯁ꯭ꯌꯥꯝꯒꯤ ꯋꯥꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤꯟꯅꯔꯒ ꯃꯄꯥ ꯃꯆꯥꯁꯤꯡ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ꯫ ꯂꯩꯕꯥꯛ ꯂꯩꯁꯨ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯂꯩꯔꯒ ꯈꯥꯡꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨꯒ ꯃꯧ ꯑꯅꯤꯗꯨꯒꯗꯤ ꯏꯀꯥꯏꯕ ꯍꯦꯟꯃꯟꯗꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯆꯟꯗ꯭ꯔꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯈꯜꯂꯕ ꯃꯇꯨꯡ ꯌꯥꯝ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ, ꯇꯥ ꯒꯧꯔ, ꯅꯆꯥꯅꯨꯄꯥ ꯙꯤꯔꯦꯟꯒ ꯂꯨꯍꯣꯡꯕꯗꯨ ꯀꯥꯏꯗꯅꯕ ꯑꯩ ꯁꯤꯟꯖꯔꯒꯦ꯫ ꯑꯩ ꯏꯆꯥꯕꯨ ꯋꯥꯔꯛꯆꯒꯦ, ꯀꯔꯤꯃꯠꯇ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ꯫ ꯍꯣꯏ, ꯏꯅꯥꯎꯅ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯕ ꯏꯌꯥꯝꯕ ꯈꯪꯏ꯫ ꯑꯗꯣ ꯆꯟꯗ꯭ꯔ, ꯏꯅꯥꯎꯅꯁꯨ ꯏꯌꯥꯝꯕꯒꯤ ꯃꯥꯏ ꯉꯥꯛꯄꯅꯤ ꯍꯥꯏꯔꯕꯅꯤꯅ ꯏꯌꯥꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯏꯌꯥꯝꯕꯁꯨ ꯌꯧꯈ꯭ꯔꯒꯦꯀꯣ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ꯫ ꯆꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ, ꯑꯍꯣꯏ ꯇꯥꯗ, ꯏꯆꯥ ꯙꯤꯔꯦꯟꯒꯤ ꯂꯨꯍꯣꯡꯕꯗꯨ ꯅꯅꯥꯎ ꯉꯟꯇ ꯂꯥꯛꯆꯒꯦ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯐꯣꯡꯗꯣꯛꯂꯝꯂꯒ ꯒꯧꯔꯁ꯭ꯌꯥꯝ ꯋꯥꯏ ꯑꯃ ꯁꯪꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝ ꯍꯔꯥꯎꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯄꯥ ꯃꯆꯥꯁꯤꯡꯗꯨꯗꯤ ꯌꯥꯝ ꯏꯀꯥꯏꯅ ꯂꯩꯍꯧꯔꯦ꯫ ꯊꯝꯕꯥꯜꯗꯨ ꯆꯟꯗ꯭ꯔꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯃꯣꯏꯕꯥ, ꯇꯥ ꯒꯧꯔꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯏꯆꯥꯁꯤꯅ ꯇꯥꯔꯒ ꯀꯔꯤꯅꯣ ꯑꯣꯏꯗꯧꯔꯤꯁꯤꯕꯣ? ꯃꯃꯥ, ꯊꯤꯛ ꯑꯅꯦꯝꯕꯅ ꯊꯥ ꯂꯥꯝꯒꯦ ꯈꯜꯂꯨꯕ ꯍꯥꯏꯕꯗꯣ ꯁꯤꯅꯤꯅꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯅꯤ, ꯏꯆꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦꯅꯦ ꯃꯃꯥ꯫ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯏꯆꯥꯕꯨ ꯙꯤꯔꯦꯟꯒ ꯂꯣꯏꯅꯒꯅꯨ, ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯝꯂꯤꯕꯁꯦ ꯅꯪꯉꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯌꯥꯗ ꯏꯀꯥꯏꯔꯕ? ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅꯅꯦ ꯈꯟꯊꯔꯨꯗꯕꯗꯒꯤ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯏꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯟꯗ꯭ꯔꯗꯨ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯃꯁꯥꯗꯨ ꯄꯦꯟꯗꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯀꯨꯁꯨꯝꯂꯩꯗꯨ ꯒꯧꯔꯁ꯭ꯌꯥꯝꯗ ꯏꯊꯥ ꯊꯥꯖꯗ ꯂꯥꯛꯄꯗꯨꯗ ꯀꯔꯤ ꯂꯩꯔꯕꯅꯣ ꯈꯟꯅ ꯇꯨꯃꯤꯟ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯨꯗ ꯂꯦꯞꯂꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯙꯤꯔꯦꯟ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯀꯨꯁꯨꯝꯂꯩ ꯃꯈꯨꯠꯅ ꯃꯆꯤꯟ ꯈꯨꯝꯂꯒ ꯃꯥꯒꯤ ꯅꯤꯉꯣꯟ ꯀꯥꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯕ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯀꯨꯁꯨꯝꯂꯩ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯇꯦꯂꯦꯟꯖꯔꯛꯄꯤ ꯏꯪꯖ ꯇꯞꯆꯕꯤ ꯂꯩꯔꯥꯡꯗꯨ ꯉꯁꯤꯗꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯦ꯫ ꯀꯨꯁꯨꯝꯂꯩ ꯉꯁꯤꯗꯤ ꯏꯉꯥ ꯅꯣꯡꯖꯨꯒꯨꯝ ꯃꯅꯤꯡ ꯇꯝꯅ ꯆꯨꯊꯔꯛꯄꯒꯨꯝ ꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯛꯂꯦ꯫ ꯅꯣꯡꯃꯥꯏꯊꯦꯝꯕ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯉꯁꯤꯗꯤ ꯑꯩꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ꯫ ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤ, ꯅꯪꯒ ꯑꯩꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯅꯪꯒꯤ ꯅꯅꯥꯛ ꯅꯛꯅ ꯂꯦꯞꯆꯒꯦ ꯈꯜꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜ ꯌꯥꯝ ꯂꯥꯜꯂꯝꯂꯦ꯫ ꯑꯩꯒꯨꯝꯕꯤ ꯑꯃꯅ ꯅꯪꯒꯤ ꯅꯅꯥꯛ ꯂꯦꯞꯆꯕ ꯏꯇꯤꯛ ꯅꯠꯇꯦ꯫ ꯅꯣꯡꯃꯥꯏꯊꯦꯝꯕ, ꯅꯪ ꯂꯨꯍꯣꯡꯂꯣ, ꯑꯩ ꯌꯦꯠꯂꯣꯏꯌꯦ꯫ ꯅꯪꯒꯤ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯨ ꯌꯦꯡꯖꯔꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯦꯟꯖꯒꯦ꯫ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯅꯔꯤ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯄꯦꯟꯖꯩꯌꯦ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯈꯤꯕ ꯄꯨꯟꯁꯤꯗꯣ ꯑꯩ ꯀꯥꯎꯕꯗꯤ ꯉꯝꯂꯣꯏꯌꯦ꯫ ꯑꯁꯨꯝꯅ ꯀꯨꯁꯨꯝꯂꯩ ꯌꯥꯝ ꯄꯦꯟꯗꯅ ꯀꯞꯂꯤ꯫ ꯃꯕꯨꯡ ꯑꯍꯨꯝꯁꯨ ꯃꯆꯟꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯆꯟꯕꯨ ꯊꯦꯝꯕꯤ꯫ ꯑꯗꯨꯕꯨ ꯙꯅꯦꯁꯣꯔꯗꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯆꯟꯗ꯭ꯔꯒ ꯂꯩꯕꯥꯛꯂꯩꯒꯁꯨ ꯃꯥꯡꯒꯣꯟꯗ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯃꯆꯟꯅ ꯀꯞꯄꯗꯨ ꯎꯕꯗ ꯊꯃꯣꯏ ꯀꯥꯏꯔꯕ ꯙꯅꯦꯁꯣꯔ ꯒꯧꯔꯁ꯭ꯌꯥꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯦ꯫ ꯒꯧꯔꯁ꯭ꯌꯥꯝ, ꯊꯝꯕꯥꯜ, ꯘꯅꯁ꯭ꯌꯥꯝꯒꯗꯨ ꯙꯅꯦꯁꯣꯔꯗ ꯄꯨꯂꯞ ꯌꯦꯡꯂꯛꯏ꯫ ꯙꯅꯦꯁꯣꯔꯗ ꯒꯧꯔꯁ꯭ꯌꯥꯝꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯥꯃ ꯒꯧꯔ, ꯀꯨꯁꯨꯝꯂꯩꯒ ꯙꯤꯔꯦꯟꯒꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯃ ꯒꯧꯔ, ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯏꯆꯟꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯍꯧꯗꯕꯗꯒꯤ ꯁꯣꯏꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯙꯤꯔꯦꯟꯒꯤ ꯂꯨꯍꯣꯡꯕꯗ ꯏꯆꯟꯅ ꯀꯔꯤꯁꯨ ꯑꯌꯦꯠꯄ ꯄꯤꯔꯣꯏ꯫
ꯗꯤꯔꯦꯟꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯌꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕꯅ ꯉꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯥꯃ ꯒꯧꯔꯣꯒꯤ ꯂꯧ ꯄꯔꯤ ꯑꯃ ꯎꯖꯔꯤꯕꯁꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯎꯖꯔꯔꯣꯏ ꯑꯇꯣꯞꯄ ꯑꯃꯗ ꯎꯍꯟꯕꯤꯔꯣ ꯃꯥꯃ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯙꯅꯦꯁꯣꯔ ꯊꯣꯛꯈ꯭ꯔꯦ ꯙꯅꯦꯁꯣꯔꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨꯗ ꯊꯝꯕꯥꯜ ꯏꯉꯥꯡꯉꯛꯂꯤ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯏ ꯃꯣꯏ ꯄꯥꯕꯨꯡ ꯙꯅꯦꯁꯣꯔꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯕꯨ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯀꯔꯤ ꯍꯥꯏꯕꯤꯔꯨꯔꯒꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯒꯧꯔꯁ꯭ꯌꯥꯝ ꯊꯋꯥꯏ ꯏꯁꯥ ꯁꯥꯗ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯃꯃꯥ ꯑꯩ ꯏꯁꯥꯃꯛ ꯆꯟꯗ꯭ꯔꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯗꯅꯕ ꯅꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯕꯨ ꯊꯦꯝꯖꯤꯜꯂꯨ ꯍꯥꯏꯔꯝꯕꯅꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯃꯥ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯀꯩꯗꯧꯕꯒꯤ ꯆꯠꯄꯤꯔꯨꯔꯤꯅꯣ ꯆꯟꯗ꯭ꯔꯒ ꯂꯩꯕꯥꯛ ꯂꯩꯒꯅ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯝꯗꯣꯏꯅꯣ ꯃꯤꯉꯣꯟꯗ ꯀꯥꯏꯖ ꯂꯥꯟꯖꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯁꯤ ꯇꯥꯕꯗ ꯏꯕꯦꯝꯃ ꯀꯨꯁꯨꯝꯂꯩꯗꯨ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯏꯪꯖ ꯇꯞꯆꯈ꯭ꯔꯕ ꯏꯆꯥꯅꯤ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯂꯕ ꯏꯆꯥ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯀꯨꯁꯨꯝꯂꯩꯕꯨ ꯏꯃꯧ ꯑꯣꯏꯒꯦ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡꯅ ꯈꯟꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯐꯪꯅꯕ ꯏꯆꯥꯕꯨꯁꯨ ꯁꯥ ꯁꯟ ꯐꯥꯖꯤꯟꯕꯒꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯕ ꯁꯤꯕꯨ ꯃꯄꯥ ꯑꯃꯒꯤ ꯂꯤꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯤ ꯒꯧꯔꯁ꯭ꯌꯥꯝꯁꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯒꯤ ꯃꯥꯡꯗ ꯑꯁꯥꯎꯕ ꯑꯃꯠꯇ ꯎꯠꯇꯦ ꯊꯝꯕꯥꯜꯕꯨ ꯇꯞꯅ ꯑꯗꯨꯝ ꯊꯦꯝꯖꯤꯜꯂꯤ ꯃꯃꯥ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯏꯆꯥꯒꯤ ꯐꯅꯕꯅꯤ ꯕꯤꯅꯥꯄꯅꯤꯒ ꯏꯆꯥꯒ ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯃꯔꯨꯞ ꯕꯤꯅꯣꯗ ꯀꯨꯃꯥꯔꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯏꯆꯥꯒꯤ ꯂꯣꯏꯅ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯤꯁꯨ ꯇꯠꯇꯅꯕ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯅꯕꯅꯦ ꯑꯩꯅ ꯁꯤꯜꯂꯤꯁꯤ ꯁꯤꯗꯕꯨ ꯀꯔꯤ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯒꯦ ꯀꯞꯀꯅꯨ ꯃꯃꯥ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯤ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅꯅꯦ ꯀꯞꯄꯒ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯏꯆꯥꯒꯤ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯁꯤ ꯑꯩꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯎꯅꯔꯨꯈꯤꯒꯦ ꯊꯝꯕꯥꯜ ꯀꯞꯅ ꯀꯞꯅ ꯌꯥꯝ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯤꯗꯅꯦ ꯑꯩ ꯀꯔꯤꯝꯇ ꯌꯥꯎꯖꯔꯣꯏ ꯕꯤꯅꯥꯄꯅꯤꯗꯣ ꯑꯩꯗꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯂꯟ ꯊꯨꯝꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯄꯩꯈꯩ ꯂꯩꯔꯤꯕꯅꯤ ꯕꯤꯅꯣꯗ ꯀꯨꯃꯥꯔꯅ ꯑꯩꯈꯣꯏꯗꯒꯤ ꯃꯔꯟ ꯃꯊꯨꯝ ꯂꯩꯕ ꯍꯦꯟꯕ ꯅꯠꯇꯦꯅ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝꯅ ꯅꯆꯥꯗꯒꯤ ꯍꯦꯟꯅ ꯂꯨꯔꯕꯅꯤꯅ ꯑꯩꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯦ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯍꯥꯏꯁꯤ ꯌꯥꯝ ꯂꯨꯕꯅꯤ ꯁꯤꯔꯕ ꯃꯇꯝꯗ ꯕꯤꯅꯣꯗ ꯀꯨꯃꯥꯔꯅꯅꯦ ꯈꯨꯟꯁꯤꯒꯤ ꯑꯃꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯍꯨꯠ ꯁꯤꯟꯕꯗꯤ ꯌꯥꯔꯣꯏꯀꯣ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯌꯥꯎꯗꯅ ꯌꯨꯝꯁꯦ ꯑꯩꯈꯣꯏ ꯈꯛꯇ ꯄꯥꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯃꯨꯟꯅ ꯑꯝꯇ ꯈꯟꯊꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜ ꯏꯃꯨꯡꯂꯣꯝꯗ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ ꯒꯧꯔꯁ꯭ꯌꯥꯝꯁꯨ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯍꯣꯡꯗ ꯐꯃꯦꯟꯗ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯂꯒ ꯐꯝꯂꯤ ꯁꯣꯝꯗ ꯕꯤꯅꯥꯄꯅꯤ ꯃꯄꯥ ꯃꯆꯥꯗꯤ ꯂꯨꯍꯣꯡꯕ ꯅꯛꯁꯤꯜꯂꯛꯄꯁꯤꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯔꯟ ꯃꯊꯨꯝꯅꯗꯤ ꯄꯩꯈꯩ ꯂꯩꯔꯕꯅꯤꯅ ꯑꯋꯣꯡ ꯑꯋꯣꯟꯒ ꯑꯃꯠꯇ ꯋꯥꯠꯇꯅ ꯂꯩꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯀꯨꯁꯨꯝꯂꯩꯗꯤ ꯏꯀꯥꯏꯗꯅ ꯃꯄꯥꯟꯒ ꯊꯣꯛꯈꯤꯗ꯭ꯔꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯥꯗ ꯀꯞꯂꯒ ꯑꯗꯨꯝ ꯂꯩ ꯙꯤꯔꯦꯟꯒꯁꯨ ꯎꯅꯈꯤꯗꯕ ꯀꯨꯏꯔꯦ ꯂꯨꯍꯣꯡꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯃꯠꯇ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯐꯣꯡꯗꯣꯛꯂꯗꯕꯁꯤꯗ ꯀꯨꯁꯨꯝꯂꯩ ꯙꯤꯔꯦꯟꯕꯨ ꯌꯥꯝ ꯋꯥꯔꯧꯖꯩ ꯂꯨꯍꯣꯡꯕꯁꯤ ꯃꯁꯥꯅ ꯌꯥꯅ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩ ꯈꯨꯟꯁꯤꯗ ꯀꯣꯅꯨꯡꯒ ꯆꯞ ꯃꯥꯟꯅꯅ ꯄꯥꯜꯂꯤꯕ ꯌꯨꯝꯗꯨꯗ ꯊꯨꯝꯃꯣꯛ ꯄꯣꯂꯥꯡ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯒ ꯆꯥꯕ ꯏꯃꯨꯡꯒꯤ ꯅꯤꯡꯉꯣꯜ ꯑꯃꯒꯤ ꯆꯟꯅꯐꯝ ꯂꯩꯒꯗ꯭ꯔꯥ ꯑꯗꯨꯅ ꯀꯨꯁꯨꯝꯂꯩ ꯀꯞꯂꯒ ꯑꯗꯨꯝ ꯂꯦꯟꯒꯗꯧꯔꯤ ꯙꯤꯔꯦꯟꯒ ꯀꯨꯁꯨꯝꯂꯩꯒ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯎꯅꯍꯟꯒꯦ ꯈꯟꯖꯔꯝꯕ ꯁꯨꯕꯣꯜꯗꯨ ꯒꯧꯔꯁ꯭ꯌꯥꯝꯅ ꯙꯤꯔꯦꯟꯕꯨ ꯃꯥꯒꯤ ꯀꯥꯗ ꯐꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯂꯨꯍꯣꯡꯕꯅꯗꯤ ꯁꯨꯝ ꯅꯛꯁꯤꯜꯂꯛ ꯙꯤꯔꯦꯟꯒ ꯀꯨꯁꯨꯝꯂꯩꯒ ꯀꯥꯏꯅꯔꯅꯤ ꯈꯜꯂꯨꯕꯗ ꯁꯨꯕꯣꯜ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕ ꯁꯨꯕꯣꯜ ꯙꯤꯔꯦꯟ ꯐꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯃꯥꯒ ꯀꯣꯏꯅꯖꯕꯤ ꯇꯝꯐꯥꯗ ꯇꯝꯂꯝꯃꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯇꯝꯐꯥꯒ ꯁꯤꯡꯒꯥꯔꯩꯒ ꯇꯈꯦꯜꯂꯩꯒ ꯀꯨꯁꯨꯝꯂꯩ ꯍꯣꯏꯗ ꯂꯥꯛꯏ ꯁꯤꯡꯒꯥꯔꯩꯗꯤ ꯏꯀꯥꯏꯗꯅ ꯆꯪꯂꯛꯇ꯭ꯔꯤ ꯊꯣꯡꯒꯥꯟ ꯃꯌꯥꯒꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯂꯩꯍꯧꯏ ꯇꯈꯦꯜꯂꯩꯒ ꯇꯝꯐꯥꯒ ꯂꯥꯛꯄꯗꯨꯗ ꯂꯩꯕꯥꯛꯂꯩꯅ ꯍꯥꯏꯔꯛꯏ ꯏꯆꯥꯁꯤꯡ ꯂꯥꯛꯂꯤꯕ꯭ꯔꯣ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯅꯤ ꯅꯣꯏꯕꯣ ꯅꯣꯏ ꯂꯥꯛꯑꯗꯤ ꯏꯃꯥꯁꯦ ꯈꯔꯁꯨ ꯄꯣꯊꯥꯖꯩ ꯃꯇꯣꯝꯇ ꯀꯥꯁꯤꯗ ꯁꯨꯝ ꯀꯞꯂꯒ ꯂꯩꯕꯁꯦ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ ꯏꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯏꯃꯥ ꯌꯥꯝ ꯋꯥꯏ ꯆꯪꯉꯣ ꯆꯪꯉꯣ ꯅꯣꯏ ꯂꯥꯛꯏꯉꯩꯗꯅꯦ ꯈꯔ ꯊꯦꯝꯕꯤꯔꯝꯃꯨꯀꯣ ꯇꯝꯐꯥ ꯇꯈꯦꯜꯂꯩꯒ ꯄꯨꯟꯅ ꯈꯨꯝꯂꯛꯏ ꯑꯣꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯊꯦꯝꯖꯔꯝꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯀꯨꯁꯨꯝꯂꯩꯕꯨ ꯄꯨꯔꯒ ꯊꯣꯛꯃꯤꯟꯅꯔꯛꯏ ꯊꯣꯡꯒꯥꯟ ꯃꯌꯥꯒꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯃꯈꯣꯡꯗꯨꯗ ꯂꯩꯁꯥꯕꯤ ꯃꯔꯤꯗꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯑꯣꯟꯁꯤꯟ ꯑꯣꯟꯁꯤꯟ ꯀꯞꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯀꯞꯃꯤꯟꯅꯔꯕ ꯃꯇꯨꯡ ꯇꯝꯐꯥꯗꯨ ꯀꯨꯁꯨꯝꯂꯩꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ
kusumlei ta direngi pau tabada yam nungaiti lohong base masa phawba khangandana mama gaura syamna numit lemna ki boira mali ta subol lengoda loine tamle direna di nangbu puraga lot khragi hai mali adubu numitudagi gaura syamga manaw nupa khukhu kamba kharauga chamana bagana syamai prakarino yumba naidaba hingsaba ma leibadugane ta diren se magi kada phajilaga mapalondagi thonglon silaga thamkhra mali ta diren do ka manungduda nangbu kauraga yam kappi hai ta subol na hairini ta direna magi kada kaplaga sumleibado yengbada yam nungaiti hai kusumleidu direna manakta lakhidabasida yam warorambani adubu direngi asengba khanglabada hik hik launa kapli kusumleina kaplibadu singarina themjinbi kusumlei nangna sumna kaplaga leirake hairibro kapkanu nangna kapase yam nungaiti nupabu mataro kunsida sakpajaba amadi inja tapjabada maming chatlibani aikhoi kunsina nangbu machama oiningba yaudaba nate direna nangbu ngaklaga thamkibaduda machama oijage haiba ngamdabagi tumilaina bangaktanina haujiksuni nangnabu yabiradi haijaba lakadaba mayamsina pida phawba thaba ngamledoribani karisu khalunu paisa paiba ina kaira khonma moi taramiro noi aikhodi mina tabro laibaknaba tamlabadi moidagi henba kayama lakhini magi dama kapkadaba nati singaregi wadada kusumlei kamna kapna nongmi nongmi sutaurai singare ai kapti aina kaplibasidi nongmai theba longki gadore aina kappa nate ai khoi loinamak angang pisak oiringai dagi homin kaminarakibani atubu noi ai khoise ngasidi isa isa gi lambi da chanakiduna kaina bai badu oigadori ai magi longbada yeloye lairabi ayuk saraga numidang lienbi ainabu konunga chamanaba imungduda kari chana phamlaigadoribano singarai tampa takhelai nakoisu tawo jiba panba ai koise mana mana bajura jura chatminai haine atubu aidi isagi leisak leichu khangjedana ina khunba migi leikonda leirang mapan thaduna ining tamna leisa tamge kanjerubani adubu leikhoktagi idum kenjaduna leimaida kenduna tarabi leirangaibu kongpangna chabe chabe nelanjabane isagi irane singare asumna hirik launa kapli kusumlei magi matausida mamanabi sing ngayak phaminaduna themjin biramlaga mayumlomda hanminakre laibak thirabi kaina bagi langna langoi chellabi kusumlei kaina maisa puduna magi kada ningamdana jangkre nongmanini muk haukre diren gi luhongbasi numinomni tangai silakli ayuk angan maduda suboldo setliba khudaidugi namai takhatlaga diren gi yumda kana chensilai diren tabro nangbo subol gi matawda gaurasyam ga thambal gi ingangakle gaurasyam na subol de yenglaga yam ngakna subol kaidawre ayo ngan basida nangna ta chelali sibo mama ine yam nungai taba paw ma leire diren gi kadam ta changminasi subol gi wadada gaurasyam makha taraktre mapanda loliba thongi pana hanglaga punna changminai subol diren gi manakta chensinkhre aduga diren gi mangda makhong tingthoklaga phamthakre diren de yenglaga ta hairai diren nang pawsi tarabra kari pawno longbagi pawra longbagi paw oiradi ai taningde kusumlegi pawni taw ha kusumlei kedore hayu taw kusumlei kedorage maru kusumlei do mafam khangdana mangkhre pawdu tabada diren soi lawi ha kari haiba maru ai kusumlei mangkhre aiba mangkhre ngasi nongalakpada kusumlei leramdre khonjasing amadi mamoi ini hoi mayam changdana kusumlei yam kana thinawi pawsi tamgen ai chelapani mamoi ini hoi amadi mabung ahumduna kusumlei bu kauraga kaphobadu yengba ngamde yam nungai ti maru isando yam nusibani yam chamjabani adubu mana hujik leiramgadori base kadaidano maru kusumlei mangkhre haibadu tabada gaurasyam tamphaga makok pairaga phamthakre direndi kusumlei bu kauraga yam pendana kapli kusum nangna chatlibadubu kadaidano
ꯑꯩ ꯂꯥꯜꯂꯦ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯌꯥꯔꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯒꯤ ꯏꯔꯥꯟꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯨꯕ ꯑꯩꯒꯤ ꯏꯔꯥꯟꯅꯤ ꯅꯪ ꯂꯥꯛꯈꯨꯑꯣ ꯀꯨꯁꯨꯝ ꯅꯪ ꯍꯜꯂꯛꯈꯨꯑꯣ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯅꯪꯅ ꯇꯨꯃꯤꯟ ꯆꯠꯂꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯑꯁꯨꯝꯅ ꯙꯤꯔꯦꯟ ꯀꯨꯁꯨꯝꯂꯩꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯑꯗꯨꯕꯨ ꯀꯨꯁꯨꯝꯂꯩꯗꯤ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡꯅ ꯀꯨꯁꯨꯝꯂꯩꯕꯨ ꯀꯧꯗꯨꯅ ꯊꯤꯍꯧꯔꯤ ꯙꯤꯔꯦꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯐꯤ ꯍꯣꯡꯅꯕ ꯊꯤꯔꯛꯄꯗ ꯙꯤꯔꯦꯟ ꯂꯩꯔꯝꯗ꯭ꯔꯦ ꯃꯌꯥꯝ ꯂꯥꯡꯅꯔꯤꯉꯩ ꯙꯤꯔꯦꯟ ꯂꯣꯟꯅ ꯊꯣꯛꯂꯒ ꯀꯨꯁꯨꯝꯂꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯆꯥꯎ ꯑꯔꯝ ꯄꯥꯝꯕ ꯒꯧꯔꯁ꯭ꯌꯥꯝꯁꯨ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕꯁꯤꯗ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕꯅ ꯂꯣꯏꯔꯦ ꯙꯤꯔꯦꯟꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯥꯏꯔꯦ ꯀꯨꯁꯨꯝꯂꯩꯁꯨ ꯃꯥꯡꯈ꯭ꯔꯦ ꯙꯤꯔꯦꯟꯁꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯀꯨꯁꯨꯝꯂꯩꯒ ꯙꯤꯔꯦꯟꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯕꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯃꯆꯥ ꯑꯅꯤꯒꯤ ꯈꯟꯕꯗ ꯒꯧꯔꯁ꯭ꯌꯥꯝꯒ ꯊꯝꯕꯥꯜꯒꯁꯨ ꯃꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤꯍꯧꯔꯤ ꯆꯟꯗ꯭ꯔꯒ ꯂꯩꯕꯥꯛꯂꯩꯒꯁꯨ ꯀꯨꯁꯨꯝꯂꯩꯕꯨ ꯀꯧꯗꯨꯅ ꯀꯞꯍꯧꯔꯤ ꯑꯗꯨꯕꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤꯕ ꯙꯤꯔꯦꯟꯗꯤ ꯀꯨꯁꯨꯝꯂꯩꯕꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯈꯤ ꯀꯨꯁꯨꯝꯂꯩ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯂꯥꯛꯈꯨꯑꯣ ꯍꯜꯂꯛꯈꯨꯑꯣ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤ ꯁꯦꯝꯃꯤꯟꯅꯈꯤꯁꯦ ꯀꯨꯁꯨꯝꯂꯩ ꯑꯩ ꯉꯁꯤꯁꯨ ꯅꯪꯕꯨ ꯊꯤꯔꯤꯌꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣ